ꯏꯆꯤꯟ ꯃꯌꯥꯝ ꯉꯁꯤꯁꯨ ꯃꯔꯨꯞꯇꯒꯤ ꯂꯥꯏꯚ ꯍꯧꯖꯔꯦ ꯂꯥꯏꯚ ꯊꯥꯖꯔꯤ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯛꯄꯤꯌꯣ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯅꯔꯕ꯭ꯔꯣ ꯉꯁꯤꯁꯨ ꯂꯥꯏꯚ ꯊꯥꯕ ꯍꯧꯖꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯉꯁꯤꯗꯤ ꯅꯦꯠꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ ꯃꯌꯥꯝ ꯅꯣꯡꯗꯤ ꯂꯩꯇꯦ ꯅꯣꯡ ꯂꯩꯇꯕꯅꯤꯅ ꯉꯁꯤꯁꯦ ꯑꯦꯜꯕꯤꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅ ꯈꯜꯂꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯒꯗꯤ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯣ ꯁꯄꯣꯔꯠ ꯇꯧꯕꯤꯔꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ ꯑꯣ ꯉꯁꯤ ꯐꯥꯔꯁ ꯑꯍꯥꯟꯕꯗ ꯑꯩ ꯂꯥꯛꯑꯦ ꯕ꯭ꯔꯗꯔ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯀꯤꯔꯇꯟ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯀꯤꯔꯇꯟ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ ꯉꯁꯤ ꯏꯝꯐꯥꯜꯗ ꯅꯣꯡ ꯆꯨꯕ꯭ꯔꯥ ꯏꯝꯐꯥꯜꯒꯤ ꯏ ꯄꯥꯎ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤ ꯑꯣ ꯔꯣꯍꯤꯠ ꯂꯥꯛꯑꯦ ꯕ꯭ꯔꯗꯔ ꯆꯥꯛ ꯆꯥꯔꯕꯣ ꯔꯣꯍꯤꯠ ꯆꯥꯗ꯭ꯔꯤ ꯃꯁꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯔꯣꯍꯤꯠ ꯑꯍꯥꯟꯕ ꯐꯥꯔꯁꯇ ꯑꯩꯈꯣꯏ ꯀꯤꯔꯇꯟ ꯅꯈꯣꯏꯅꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯑꯦꯜꯕꯤ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯣ ꯀꯣ ꯑꯩꯈꯣꯏ ꯔꯣꯍꯤꯠꯇꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯑꯩꯈꯣꯏ ꯀꯤꯔꯇꯟ ꯆꯥꯛ ꯆꯥꯔꯕ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ ꯉꯁꯤꯒꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯍꯥꯎꯏ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯏ ꯉꯁꯤꯁꯦ ꯀꯤꯔꯇꯟ ꯆꯥꯛ ꯆꯥꯔꯕ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯔꯣꯍꯤꯠ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯔꯣꯍꯤꯠ ꯑꯃꯁꯨꯡ ꯀꯤꯔꯇꯟꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯦꯅ ꯊꯥꯒꯠꯆꯔꯤ ꯆꯥꯔꯦ ꯃꯊꯦꯜꯗꯤ ꯆꯝꯊꯣꯡꯅꯦ ꯑꯣ ꯆꯥꯕꯁꯤꯗꯤ ꯌꯥꯝ ꯐꯩꯌꯦ ꯆꯪꯉꯀꯣ ꯑꯩꯈꯣꯏ ꯊꯥꯎꯒꯨꯝꯕ ꯕꯖꯥꯔ ꯆꯥꯗꯕꯤꯗꯀꯣ ꯆꯨꯝꯊꯣꯡꯁꯤꯗꯤ ꯍꯛꯆꯥꯡꯗ ꯌꯥꯝ ꯀꯥꯟꯅꯕ ꯃꯤꯁꯦ ꯑꯩꯈꯣꯏ ꯀꯤꯔꯇꯟ ꯆꯥꯛ ꯆꯥꯔꯕꯣ ꯈꯨꯝꯗ꯭ꯔꯦ ꯔꯣꯍꯤꯠꯇꯤ ꯆꯥꯔꯦ ꯍꯥꯏ ꯆꯨꯝꯊꯣꯡ ꯆꯥꯏ ꯍꯥꯏ ꯆꯨꯝꯊꯣꯡꯗꯣ ꯍꯥꯎꯔꯝꯅꯤ ꯔꯣꯍꯤꯠ ꯔꯣꯍꯤꯠ ꯂꯥꯛꯑꯃꯤꯅ ꯂꯥꯏꯛ ꯃꯆꯥ ꯇꯧꯕꯤꯔꯝꯃꯨꯀꯣ ꯂꯥꯏꯛꯇ ꯇꯧꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤ ꯀꯤꯔꯇꯟꯁꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯆꯨꯝꯊꯣꯡꯒ ꯀꯣꯟꯅꯕ ꯑꯇꯣꯞꯄ ꯃꯊꯦꯜ ꯀꯩꯀꯩ ꯌꯥꯎꯏ ꯕꯖꯥ ꯕꯥꯖꯤ ꯀꯩ ꯌꯥꯎꯕ꯭ꯔꯥ ꯀꯤꯔꯇꯟ ꯔꯣꯍꯤꯠ ꯃꯣꯕꯥꯏꯜꯗꯣ ꯄꯨꯔꯛꯑꯣ ꯑꯗꯨ ꯔꯣꯍꯤꯠ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯀꯤꯔꯇꯟꯁꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯀꯤꯔꯇꯟ ꯆꯥꯛ ꯆꯥꯔꯕ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ
Ini aku suruh urai. Alive. Alive. Bye. Jangan. Bobo. Bobo. Sini. Main nih mana orang tua itu. Itu ya. Betul. Ya, masinaw net hanu ngayon si guys nang kanang lagi ang lapiyo. Suatu ada di sini. Suatu ada di sini. Suatu ada di sini. Betul pak. Si mana yang itu ada bukan? Namanya amat. Namanya mana? Di sini. Ini mana? Mata mana? Ada orang. Ada orang. Wow. Ada orang. Di dalam mati juga. Wow. Cepat ni, cepat. Ini lama. Dan sudah hujan tu. Wow, cepat. Aku. Ni sinungai kita. Ni ucap kres. मैम नेट यात्री नेट खराब हो गया यात्री
ꯅꯦꯠ ꯌꯥꯗ꯭ꯔꯦ. मैम नेट जाते नेट बराबर नहीं है, नेट ठीक नहीं है. Nari yang catur kan?
ra mấy nào nhỉ đây này
와. 저번에 흑진에 가면 이제 어머니가 흑진에 가면 이제 근데 엄마랑 나이 좀 가면 지금 이거 다 랄랄. 그냥 다 그러니까. 이거 원래 이제 삶고. 뭔가 언니
ꯃꯌꯥꯝ ꯀꯅꯥ ꯂꯥꯛꯄꯤꯔꯣ ꯀꯣꯃꯦꯟ ꯑꯝꯇ ꯎꯗ꯭ꯔꯦ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯥꯛ ꯆꯥꯈꯤꯒꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛꯇ ꯀꯣꯃꯦꯟ ꯎꯔꯦ ꯏꯇꯩꯃ ꯂꯥꯏꯛ ꯇꯧꯖꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯣ ꯍꯧꯖꯤꯛꯇ ꯀꯣꯃꯦꯟ ꯎꯔꯦ ꯃꯌꯥꯝ ꯃꯪꯂꯦꯝꯕ ꯇꯈꯦꯂꯝꯕꯝ ꯀꯔꯤ ꯃꯊꯦꯜ ꯏꯌꯥꯝꯕ ꯉꯥ ꯊꯣꯡꯉꯤ ꯃꯪꯂꯦꯝꯕ ꯃꯪꯂꯦꯝꯕ ꯆꯥꯛ ꯆꯥꯔꯕ ꯅꯦꯠ ꯌꯥꯗꯗꯅ ꯀꯣꯃꯦꯟ ꯑꯝꯇ ꯎꯗꯦ ꯍꯧꯖꯤꯛꯇ ꯎꯔꯤꯀꯣ ꯑꯣ ꯕ꯭ꯂꯨ ꯂꯥꯛꯑꯦ ꯕ꯭ꯂꯨ ꯀꯣꯃꯦꯟ ꯑꯝꯇ ꯎꯗꯦꯕꯣ ꯅꯦꯠ ꯌꯥꯗꯕ ꯍꯧꯖꯤꯛꯇ ꯎꯔꯦ ꯇꯥꯃꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯇꯅ ꯆꯥꯏꯌꯦ ꯃꯪꯂꯦꯝꯅ ꯆꯥꯖꯔꯦ ꯏꯌꯥꯝꯕ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯃꯪꯂꯦꯝꯕ ꯃꯪꯂꯦꯝ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯕ꯭ꯂꯨ ꯃꯪꯂꯦꯝꯕ ꯋꯥꯔꯧ ꯌꯥꯗꯦ ꯅꯦꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯃꯦꯟ ꯑꯝꯇ ꯎꯗꯦꯀꯣ ꯍꯦꯛꯇ ꯎꯔꯦ ꯆꯥꯖꯔꯦ ꯏꯌꯥꯝꯕ ꯀꯔꯤ ꯃꯊꯦꯜꯅꯣ ꯃꯪꯂꯦꯝꯕ ꯕ꯭ꯂꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯃꯪꯂꯦꯝ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯕ꯭ꯂꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯅꯦꯠꯅꯅꯦ ꯀꯣꯃꯦꯟ ꯎꯗꯕ ꯀꯩꯕ ꯏꯇꯣꯜꯂꯦ ꯑꯩꯈꯣꯏꯗꯤ ꯏꯔꯣꯜꯂꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯕ ꯍꯥꯎꯕꯅꯤ ꯑꯩꯈꯣꯏ ꯕ꯭ꯂꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ
blue kay nhang chai blue leribo kari mathen chage Pagwa thongeng sidi tanggom dina kari oh hauramni pakawala kanana huga Cak kita apa? Oh, repita lain. Tiba, bangun kamesona, orang mana? Ya, ya. Bangun kameso sekedar ini repita, repita kenyang cai.
ngapa. Revita vamos kame sur se kedai gino. Hihi enung le. Kor gandi giro. Vamos kame sur se kor gandi gira. Nataga Manipur gira. Revita cái nhang chạy. 약 này rất thông tin bên này. 어두는이나 레비타나 까메솔 마모는 통매자 까메솔 통은 하이 좀 매드나 Sini Revitana 까메솔 마모는 통네 좀매 Revita kari maten chai nang di Elisa thongomani ko lagi jan Revita se hanaga manadre handi mabung jama support toromani hoju support to wale kenyang chaga su khumdre rang soina question ani ra hangbada khumamde Kaya 까메솔 마모 내가 계산 통 토비가 좀매 내때다 여기 이벤
ꯊꯣꯏꯕꯤ ꯅꯅꯤꯗ ꯅꯣꯏ ꯁꯦꯃꯥꯏ ꯆꯨꯝꯃꯦ ꯀꯩꯁꯥꯝ ꯊꯣꯡꯒꯤ ꯊꯣꯏꯕꯤꯒ ꯍꯥꯏꯗꯤ ꯏꯕꯨꯡ ꯀꯩꯍꯥꯏꯕ ꯅꯠꯇꯦꯗ ꯑꯩꯍꯥꯛꯀꯤ ꯏꯕꯦꯝ ꯊꯣꯏꯕꯤ ꯅꯅꯤꯗ ꯃꯌꯦꯟ ꯅꯣꯏ ꯁꯦꯃꯥꯏ ꯏꯕꯦꯝ ꯊꯣꯏꯕꯤꯅ ꯊꯣꯡꯕꯁꯦ ꯍꯥꯎꯕꯅꯤ ꯃꯣꯡꯁꯥꯏ Belum kayak apa? Tamgol Revitase Panghang Londo Kaya takpi ko Kangira mahal Do mayam tama sumpa ke ko net nungai tabina comment si jam len loi mobile am de jeng apa ri Oh khoi narmada lai Oma Tamanggol Laidan Lai Hanadan Thank you Kari hinjang hauge Oh ngasi se namada Kaya Mulgam sarabo Ngasi se litha thongi Ama sobi thonge Ama tonga kanji ni tonga nimo sabo ko Don tau ni Sana hai welcome Sana thank you Sana hai channel api dong thakachari do like sam to biramo hai litha hai badi khoge ngakra ma ma to maku jau to chit na ma to ha litha Jam hao khá mà lẹ Nga sige Insang xe Sige insang xe Hawe Sana di Kari insang xe Khoi narmada kari insang xe Sana na like dan thank you Sana Sana kari insang xe Sobi thongba Nga thongba wo Kari nga no Ba Nga thongba pan ga wa Haji pan tho ba
ꯑꯗꯩꯗꯤ ꯁꯅꯥꯅ ꯍꯥꯏ ꯅꯔꯃꯗꯥ ꯍꯥꯏꯅ ꯇꯧꯔꯦ. Nama-nama hello Sana. Namadana ba Samangol Pantoe oh. Nungaribo Narmada na hange Sanana. Sana namada khangnabra. Nungari. Snow mayam. Nungsiraba snow mayam ay elbi chagbira badam thagachari. Net ki problem na comment se phajana thokte. Mobile amadi jengi mobile ma su net uru lei mi sudena ngasi se. Hoye ni sina leibanina mi su changba wale mi yam lakte da sana aigidi yum nomagi mi manga ama tara ama kul sum lakpa ko khange tauri khange taure ado nungsirba chinau mayam mangal natage chinen changbiraba chinau mayam ko aigi channel sida ngasigi live si chamgiraba chinau mari manga tang oirabasu akhoi channel paibasu paidabasu loina sub taunasi loina support taunasi ko amagi support loina taunasi ko ado Kaya khange taure hai ado aidi hai mayamda haijesi ko matam pumda haijabani ado channel pairamasu pairamdrabasu video yengbilba chamgiraiba sinau mayam akoi loina support tongminasi kanagumna link connect lemdasu connect tobiu haiba phamai thamjage aduna net di problem na ai dum comment che tap tam lakpai sum jenge ko ado tado manggol tiri tado manggol mi piro uro LBG hoi jaida sum khoi mana full support khoi madai matam pumada ai bu support am to misak amani keretana churabo bada nong budi chude mangdi mange adu raga su kretan aige se mafam se ko net kitang nungai ta hai tare aduna ni net kitang nungai te aduna nungsirbe chinau wafam amtanga thamjage ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯆꯠꯈꯤꯕ ꯗꯦꯠ 6 ꯇꯥꯡ 3ꯗ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ CSO kaya yam cheksanna ko khoi lefam thoe leisi organization kaya na CSO kaya na jaragadi khara cheksan lebe pai jiri haiba sidi akoi kasar ga chamane mona manipur sta oba taraga su akoi di kasar ga jiri ga sida banina jam sinaba jam mari ine khain kun hinjang lana ba dumna leiriba jiri lamdamni jiri da awaba tarabasu kasardagi sungsu sutna koi sinam yana mateng support tausi warapa matamda ko aduna khogi kasar iramdamda lebiba sinam khoi kasada sum pham leiri ko ai haidi haijaroi mafam kudong sada mafam khara leiri masigi leiriba khungam kudingi CSO kayana organization kayana korap kayana khogi mera party na su yam cheksanna
ꯂꯩ ꯁꯤ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯏꯆꯦꯃꯟꯒ ꯑꯩꯒ ꯇꯥꯗꯣ ꯍꯣꯏꯗ ꯀꯣꯏꯔꯨꯁꯤ ꯍꯥꯏꯅꯔꯤꯅꯤ ꯅꯣꯡꯃꯗ ꯃꯤ ꯀꯧꯕ ꯍꯩꯕꯅꯤ ꯑꯦꯜꯕꯤꯒꯤ ꯋꯥꯎ ꯅꯔꯃꯗꯥ ꯑꯣꯟꯊꯣꯛꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤꯀꯣ ꯅꯪꯒ ꯏꯆꯦꯃꯟꯒ ꯏꯇꯩꯃꯟꯒ ꯀꯣꯏꯔꯨꯁꯤ ꯍꯥꯏꯅꯔꯤ ꯍꯥꯏꯁꯦ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯗꯨꯕꯨ ꯇꯥꯡꯒꯣꯟ ꯌꯥꯝ ꯏꯀꯥꯏꯖꯩꯀꯣ ꯇꯥꯗꯣꯅ ꯂꯥꯛꯎ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯑꯣꯏ ꯃꯥꯏꯒꯣ ꯍꯣꯏ ꯁꯅꯥ ꯍꯥꯏꯅꯣꯂꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯝꯃꯗ ꯇꯥꯃꯪꯒꯣꯟꯗꯤ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯌꯨꯝ ꯀꯩꯀꯩ ꯁꯥꯗ꯭ꯔꯤꯀꯣ ꯈꯨꯟꯅꯨꯄꯣꯟꯗ ꯁꯨꯝ ꯂꯩꯔꯦ ꯑꯗꯨꯅ ꯍꯌꯦꯡ ꯌꯨꯝ ꯀꯩꯀꯩ ꯁꯥꯔꯀꯥꯟꯗ ꯐꯖꯅ ꯅꯥꯟꯅ ꯀꯧꯅꯤꯡꯉꯤ ꯑꯗꯨꯕꯨ ꯌꯨꯝꯅ ꯃꯔꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯅꯕꯒꯤ ꯀꯣ ꯀꯩꯅꯣꯗꯣ ꯃꯔꯤꯗꯣ ꯃꯗꯨꯗꯤ ꯌꯥꯝ ꯊꯝꯅꯤꯡꯉꯦ ꯀꯔꯤꯝ ꯀꯥꯏꯗꯦ ꯅꯣꯡꯃ ꯁꯪꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯀꯧꯖꯒꯦ ꯑꯗꯨꯕꯨ ꯅꯪꯒ ꯏꯆꯦꯃꯟꯒ ꯏꯆꯦꯒ ꯂꯥꯛꯀꯗꯧꯁꯦ ꯏꯇꯩꯃꯟꯒ ꯂꯥꯛꯀꯗꯧꯁꯦ ꯏꯗꯤ ꯏꯀꯥꯏꯖꯩꯀꯣ ꯑꯗꯨꯅ ꯅꯃꯗ ꯏꯇꯩꯃ ꯑꯍꯟꯗꯣ ꯈꯣꯏꯔꯝꯖꯩ ꯍꯥꯏꯌꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯏꯇꯩꯃꯟꯕꯨ ꯖꯩꯖꯩ ꯑꯩ ꯆꯥꯛ ꯆꯥꯔꯤ ꯆꯥꯛ ꯆꯥꯕꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯁꯅꯥꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯨ ꯅꯃꯗ ꯃꯤ ꯀꯧꯕ ꯍꯩꯕꯅꯤ ꯑꯦꯜꯕꯤꯒꯦ ꯑꯣ ꯑꯩꯅ ꯃꯗ ꯍꯥꯏꯕ ꯇꯥꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯁꯨ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯩꯀꯣ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯥꯡꯗ ꯈꯪꯍꯜꯂꯛꯎꯀꯣ ꯕꯣꯔꯤꯁꯥꯒ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯣ ꯅꯣꯡꯒ ꯄꯥꯔꯕ ꯃꯇꯝꯗ ꯅꯨꯡꯁꯥꯅꯒ ꯈꯔꯅꯤ ꯁꯥꯔꯕ ꯃꯇꯝꯗ ꯍꯣꯏ ꯎꯅꯁꯤ ꯁꯅꯥꯅ ꯍꯥꯏꯕ ꯅꯃꯗꯥ ꯂꯥꯛꯄꯗ ꯊꯩꯕꯣꯡ ꯄꯨꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯦ ꯃꯥꯒꯤꯗꯤ ꯊꯩꯕꯣꯡꯇ ꯅꯠꯇꯦ ꯁꯅꯥ ꯊꯩꯕꯣꯡꯁꯨ ꯄꯥꯜꯂꯤ ꯃꯌꯥꯝ ꯑꯃ ꯂꯦꯆꯤꯁꯨ ꯃꯌꯥꯝ ꯄꯥꯜꯂꯦ ꯍꯩꯅꯧꯁꯨ ꯃꯌꯥꯝ ꯄꯥꯜꯂꯤ ꯀꯣꯜꯕꯣꯠꯁꯨ ꯃꯌꯥꯝ ꯄꯥꯝꯕꯅꯤ ꯃꯍꯥꯛꯇꯤ ꯍꯞꯇꯥ ꯑꯃ ꯑꯅꯤ ꯃꯇꯨꯡꯗ ꯂꯐꯣꯏ ꯀꯣꯜꯕꯣꯠ ꯁꯣꯔꯤ ꯑꯃꯃꯝ ꯍꯦꯛꯄꯅꯤꯀꯣ ꯃꯥꯏ ꯂꯐꯣꯏ ꯁꯣꯔꯤꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯍꯣꯏ ꯅꯃꯗꯥꯗꯤ ꯍꯤꯡꯒꯣꯜ ꯌꯥꯝ ꯆꯥꯎ ꯃꯥꯜꯂꯦ ꯁꯝꯕꯟꯒ ꯁꯅꯥ ꯂꯥꯛꯄꯤꯔꯕꯣ ꯍꯥꯏ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥꯅ ꯑꯩ ꯔꯤꯆꯟ ꯔꯦꯕꯤꯇꯥꯁꯦ ꯃꯕꯨꯡ ꯃꯥꯒꯤ ꯀꯀꯥ ꯃꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯋꯥꯔꯧꯕ ꯂꯩꯕꯅꯣ ꯈꯪꯗꯦ ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯪꯉꯛꯏꯕ ꯀꯣꯏꯁꯟ ꯑꯃꯅꯤꯁꯦ ꯃꯥ ꯑꯃꯠꯇ ꯈꯨꯝꯃꯛꯇꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯔꯦꯕꯤꯇꯥ ꯍꯪꯕꯁꯨ ꯈꯨꯝꯗꯦ ꯑꯗꯒꯤꯗꯤ ꯉꯔꯥꯡꯁꯨ ꯑꯩꯅ ꯋꯥ ꯑꯃ ꯍꯪꯉꯤ ꯃꯗꯨꯁꯨ ꯈꯨꯝꯃꯝꯗꯦ ꯃꯥꯒꯤ ꯀꯀꯥ ꯃꯉꯣꯟꯗ ꯀꯔꯤ ꯋꯥꯔꯧꯕ ꯇꯧꯕ ꯑꯗ ꯃꯤꯒꯤꯗꯤ ꯌꯥꯝꯅ ꯃꯥ ꯀꯩꯅꯣ ꯇꯧꯕꯤꯔꯛꯏ ꯍꯪꯕ ꯀꯧꯕ ꯌꯥꯝ ꯂꯦꯞꯇꯦ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯔꯦꯕꯤꯇꯥꯅ ꯃꯥꯏ ꯀꯀꯥ ꯃꯒꯣꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯁꯨ ꯑꯦꯜꯕꯤꯗ ꯉꯥꯏꯔꯤꯕꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯍꯔꯥꯎꯖꯩ ꯍꯣꯏ ꯊꯩꯕꯣꯡ ꯂꯐꯣꯏ ꯁꯣꯔꯤ ꯑꯃ ꯄꯨꯔꯛꯀꯅꯤ ꯑꯣ ꯍꯥꯏꯗꯨꯅ ꯄꯦꯜꯂꯦ ꯍꯥꯏꯗꯨꯅ ꯄꯦꯜꯂꯦ ꯅꯁꯥꯃꯛꯇ ꯂꯥꯛꯑꯣ ꯀꯩꯝꯇ ꯄꯨꯔꯛꯀꯅꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯅ ꯄꯦꯜꯂꯦ ꯎꯁꯣꯏꯁꯨ ꯄꯨꯔꯛꯀꯅꯤ ꯑꯣ ꯎꯁꯣꯏꯗꯤ ꯄꯥꯝꯃꯤ ꯑꯩꯈꯣꯏꯗꯤ ꯋꯥ ꯍꯧꯗꯕꯅꯤꯅ ꯍꯤꯡꯒꯣꯜꯗ ꯂꯩꯕ ꯄꯣꯠ ꯂꯣꯏꯅ ꯄꯨꯔꯛꯀꯅꯤ ꯋꯥꯎ ꯍꯥꯏꯗꯨꯅ ꯄꯦꯜꯂꯦ ꯄꯨꯔꯛꯇꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯅꯪꯒ ꯆꯦꯃꯪꯒ ꯂꯥꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯅꯦꯠꯅꯤ ꯑꯗꯨꯝ ꯂꯩꯅꯦ ꯇꯧꯔꯤꯁꯦ
Namadana kaiba. Tagamangol reel semo ko ay. Pwede. Tere. Ito ba talaga reel siyemdradi mato mande. Ay haite Narmada ay haite. Sanana haiba ni sina awaba pire ebe nungaitre. Bareng ngasi disak hetwe. Ay sakti sum leibanida. Kiritan. नेट खराब होइसे कबा ब्रदर si ngasi sak paritwe brother comment parto phai pare sidi brother si ngasi sak paritwe to sum kari ba Tagamangol sum nachin duteleng aisu hapaga isay hapaga Tagamangol sum simo nachin duteleng isay hapaga haite aba sanana tikating ay taw no kare jago dance taw re sanana nang dumaina haite Narmada ay nongma pungkhai pung amtang nongde training tamtar training log tari nongde sum semo nachin dito lengo isay hapaga haite aba ado nongde training amtang log tari ko nga chai kaka ay ngaihak thukcherubani kaka net nungaitabduda tahaude kaka ay o amuk tholake kaka hoi koi Namadagi reel sidi eram super nibo Tamgol sak phajana noithareko Tamgolgi wow dagi hele Tamgolgi wow dagi hele wow aigi nushiraba inau khamba change 7 like dan uncle matam khuding makta anaye jawdana pinching sangna panbo oyu tekta kaitana mapugi mafamda thaunijari aigi inau khambabu nayambana haningai tena thagatsari aigi nushiraba inau khamba ekpamsu matam pumbada nayek jawdana ko hadi nayek jawdana matam pumbada mayamgi thogol phangba ngambo oyu ko nayek tabasu mapuna thajambu oisunu habamse
ꯑꯩ ꯏꯅꯥꯎꯗ ꯊꯝꯖꯔꯤ ꯀꯣ. ꯁꯅꯥ ꯍꯩꯇꯦ ꯍꯥꯏ ꯑꯣꯏꯃꯥꯏ ꯅꯃꯗꯥꯅ ꯍꯩꯇꯦ ꯍꯥꯏ ꯑꯣꯏꯃꯥꯏ ꯅꯃꯗꯥꯗ ꯀ꯭ꯂꯥꯁ ꯆꯠꯂꯨ ꯃꯌꯥꯝꯅ ꯍꯥꯏꯕꯅꯤ ꯑꯗꯨꯅꯤ ꯁꯅꯥ ꯑꯩ ꯄꯨꯡꯈꯥꯏ ꯄꯨꯡ ꯑꯃꯨꯛꯇꯪ ꯃꯉꯣꯟꯗ ꯇ꯭ꯔꯦꯅꯤꯡ ꯑꯩ ꯀ꯭ꯂꯥꯁ ꯆꯠꯇꯥꯔꯤꯀꯣ. ꯁꯅꯥ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯒꯦ ꯑꯪꯀꯜ ꯀꯦꯝꯁꯤ ꯊꯦꯡꯀꯨ ꯏꯅꯥꯎ ꯈꯝꯕ ꯋꯦꯜꯀꯝ ꯍꯥꯏ ꯉꯔꯥꯡꯒꯤ ꯂꯥꯏꯐꯇ ꯀꯩ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯩ ꯑꯩꯅ ꯀꯃꯦꯟ ꯄꯤꯕꯗ ꯀꯣꯟꯅ ꯈꯪꯗꯦ ꯕ꯭ꯂꯣꯛ ꯄꯤꯔꯛꯏꯕ ꯕ꯭ꯔꯗꯔ. ꯉꯔꯥꯡꯒꯤ ꯂꯥꯏꯐꯇ ꯑꯩꯅ ꯀꯣꯃꯦꯟ ꯄꯤꯕꯗ ꯀꯅꯥꯅꯣ ꯈꯪꯗꯦ ꯕ꯭ꯂꯣꯛ ꯄꯤꯔꯛꯏꯕ ꯕ꯭ꯔꯗꯔ. ꯑꯩꯁꯨ ꯈꯪꯗꯦꯕꯣ ꯀꯤꯔꯇꯟꯗꯨꯗꯤ ꯀꯤꯔꯇꯟ ꯑꯩꯁꯨ ꯈꯪꯗꯦꯕ ꯑꯗꯨꯗꯤ ꯆꯦ ꯅꯝꯃꯗ ꯀꯦꯝꯁꯤ ꯑꯪꯀꯜ ꯐꯨꯜ ꯁꯥꯄꯣꯔꯠꯅꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯏꯅꯥꯎ ꯈꯝꯕꯕꯨ ꯑꯌꯥꯝꯕ ꯃꯉꯣꯟꯗ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯃꯇꯝ ꯄꯨꯝꯕꯗ ꯊꯧꯖꯥꯟꯕꯨ ꯑꯣꯏꯁꯅꯨ. ꯑꯣꯏꯃꯥ ꯀꯦꯇꯟ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯨ ꯅꯌꯥꯝꯕ ꯀꯔꯤꯝ ꯈꯪꯗꯦ ꯑꯆꯨꯝꯕꯅꯤ ꯀꯔꯤꯒꯤ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏꯅ ꯑꯩꯒꯤ ꯀꯤꯔꯇꯟꯅ ꯃꯇꯝ ꯊꯦꯡꯉꯕ ꯃꯇꯝ ꯑꯩꯅ ꯂꯥꯏꯚ ꯊꯥꯕꯁꯤ ꯃꯇꯝ ꯈꯔ ꯊꯦꯡꯉꯤ ꯃꯁꯤꯗ ꯀꯤꯔꯇꯟꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯂꯥꯏꯚꯁꯤ ꯆꯪꯕꯤꯔꯛꯄꯁꯦ ꯅꯌꯥꯝꯕꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯊꯃꯣꯏꯗꯀꯣ. ꯅꯪꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ. ꯑꯩ ꯅꯉꯣꯟꯗ ꯆꯪꯍꯟꯅꯤꯡꯗꯕ ꯀꯔꯤ ꯋꯥꯈꯜ ꯈꯟꯕꯤꯗꯦ ꯀꯅꯥꯅ ꯕ꯭ꯂꯣꯛ ꯇꯧꯕꯗꯨ ꯍꯥꯏ ꯉꯝꯗꯦꯀꯣ. ꯈꯪꯗꯦ ꯕ꯭ꯂꯣꯛ ꯄꯤꯔꯛꯏꯕ ꯕ꯭ꯔꯗꯔ ꯀꯅꯥꯅ ꯄꯤꯔꯤꯅꯣ ꯑꯩ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯀꯅꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇꯅꯤ ꯀꯣ. ꯑꯃꯒꯤ ꯕ꯭ꯂꯣꯛ ꯇꯧꯁꯟꯕ ꯑꯃ ꯀꯩꯅꯣ ꯇꯧꯁꯟꯕ ꯇꯧꯕꯤꯅꯨ ꯑꯩ ꯑꯁꯤꯝꯇꯪ ꯃꯌꯥꯝꯗ ꯑꯩꯅ ꯅꯣꯡꯅ ꯈꯪꯖꯔꯤ. ꯑꯩ ꯌꯥꯎꯍꯟꯅꯤꯡꯗꯕ ꯃꯥꯜꯂꯦ ꯕ꯭ꯔꯗꯔꯒꯤ ꯂꯥꯏꯐꯇ ꯑꯣ ꯃꯥꯏ ꯒꯣꯠ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨ ꯀꯤꯔꯇꯟ ꯑꯩ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦꯀꯣ ꯅꯌꯥꯝꯕꯗꯤ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯂꯞ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯇꯧꯖꯕꯅꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯅꯨ ꯅꯌꯥꯝꯕ ꯃꯤꯒꯤ ꯃꯐꯝꯗ ꯑꯗꯨꯝꯕ ꯀꯩꯅꯣꯁꯨ ꯇꯧꯖꯗꯦ ꯀꯣ. ꯀꯅꯥꯅꯣ ꯕ꯭ꯂꯣꯛ ꯄꯤꯔꯤꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯧꯕꯤꯅꯨ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯀꯣ. ꯀꯩꯒꯨꯝꯕ ꯀꯤꯔꯇꯟ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯅ ꯏꯅꯥꯎꯒꯤ ꯂꯩꯕ ꯃꯇꯝꯗ ꯀꯩꯒꯨꯝꯕ ꯕ꯭ꯂꯣꯛ ꯄꯤꯔꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯃꯗꯨꯒꯤꯗꯃꯛꯇ ꯅꯌꯥꯝꯕꯅ ꯏꯅꯥꯎꯗ ꯅꯣꯡꯂꯨꯛꯅ ꯍꯥꯏꯖꯔꯤ ꯋꯥꯔꯧꯕ ꯇꯧꯕꯤꯅꯨ ꯀꯣ. ꯏꯅꯥꯎꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯁꯦ ꯆꯤꯟꯕꯥꯟ ꯊꯣꯡꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯊꯃꯣꯏꯅꯨꯡꯗꯒꯤ ꯑꯩꯅ ꯈꯤꯇꯪ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯀꯣ. ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯅ ꯕ꯭ꯂꯣꯛ ꯀꯩꯒꯨꯝꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯕꯅ ꯏꯅꯥꯎꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯋꯥꯔꯧꯕ ꯇꯧꯕꯤꯅꯨ ꯀꯣ. ꯅꯪ ꯃꯇꯝ ꯊꯕꯛ ꯀꯩꯒꯨꯝꯕ ꯑꯃ ꯆꯤꯜꯂꯝꯕ ꯇꯥꯔꯒꯁꯨ ꯀꯤꯔꯇꯟꯅ ꯃꯤꯅꯤꯠ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯃꯌꯥꯝꯕ ꯆꯤꯟꯅ ꯆꯪꯕꯤꯔꯝꯃꯨ ꯀꯣ. ꯑꯌꯥꯝꯕꯅ ꯑꯩ ꯌꯥꯝ ꯄꯦꯟꯖꯒꯦ ꯏꯅꯥꯎ ꯃꯐꯝꯗ ꯑꯩꯅ ꯆꯪꯍꯟꯅꯤꯡꯗꯕꯁꯨ ꯈꯟꯈꯤꯗꯦ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯩ ꯂꯥꯏꯐ ꯑꯣꯏꯔꯒꯁꯨ ꯅꯣꯡꯉꯥꯜꯂꯒꯁꯨ ꯀꯅꯥꯒꯨꯝꯕ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯔꯅ ꯍꯪꯉꯛꯏ ꯉꯔꯥꯡ ꯀꯤꯔꯇꯟꯗꯣ ꯀꯗꯥꯏꯒꯤꯅꯣ ꯈꯣꯠꯄ ꯌꯥꯝ ꯅꯨꯡꯁꯤ ꯈꯣꯠꯂꯤ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏ ꯀꯤꯔꯇꯟꯗꯨꯅ ꯇꯧꯕꯤꯅꯨ ꯀꯣ. ꯈꯝꯕ ꯑꯩ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯌꯦ ꯏꯆꯦ ꯅꯃꯗ ꯂꯥꯏꯚ ꯊꯥꯗ꯭ꯔꯣ ꯏꯆꯦ ꯅꯃꯗ ꯂꯥꯏꯚ ꯊꯥꯗ꯭ꯔꯣ ꯈꯝꯕꯅ ꯍꯪꯉꯛꯏ ꯌꯥꯝꯅ ꯍꯩꯅ ꯌꯥꯝ ꯍꯥꯏꯅꯩ ꯅꯔꯃꯗꯥ ꯑꯗꯩꯗꯤ ꯌꯥꯝꯅ ꯍꯥꯏꯅ ꯍꯥꯏꯅꯩ ꯏꯆꯦ ꯅꯃꯗ ꯁꯞꯄꯣꯔꯠ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯅꯩꯔꯦ ꯍꯥꯏ ꯈꯝꯕ ꯊꯥꯔꯛꯎ ꯔꯣꯜ ꯑꯦꯕꯤ ꯑꯗꯩꯗꯤ ꯊꯦꯡꯀ꯭ꯌꯨ ꯈꯝꯕ ꯏꯆꯦ ꯅꯃꯗ ꯂꯥꯏꯚ ꯇꯧꯔꯛꯎ ꯑꯗꯩꯗꯤ ꯏꯆꯦ ꯅꯃꯗ ꯍꯥꯏꯅ ꯆꯨꯝꯃꯛꯄꯤꯔꯦ ꯑꯣꯏꯃꯥ ꯁꯅꯥ ꯍꯩꯇꯅ ꯁꯦꯝꯖꯕꯅꯤ ꯑꯁꯦꯡꯕ ꯋꯥ ꯍꯩꯇꯅ ꯁꯦꯝꯖꯕꯅꯤ ꯍꯩꯇ꯭ꯔꯥ ꯉꯥꯡꯉꯤꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯅ ꯑꯪꯀꯜꯕꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯁꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯏꯅꯥꯎ ꯈꯝꯕ ꯇꯥꯃꯪꯒꯣꯟꯅ ꯑꯪꯀꯜꯅ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎꯕꯨ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯅꯥꯎꯅꯤ ꯍꯣꯏ ꯂꯥꯏꯚ ꯊꯥꯔꯛꯀꯦ ꯏꯆꯦ ꯅꯃꯗ ꯍꯧꯖꯤꯛ ꯇꯧꯗꯣꯏꯔꯥ ꯍꯪꯉꯦ ꯑꯁꯦꯡꯕ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ
ꯃꯍꯦꯜꯂꯦ ꯔꯤꯜ ꯁꯦꯝꯕ ꯃꯅꯤ ꯔꯤꯜ ꯁꯦꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯔꯃꯗꯥꯅ ꯇꯣꯞꯇ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯇꯥꯃꯪꯒꯣꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯗꯧꯒꯩꯗ ꯑꯗꯨꯃꯥꯏꯅ ꯕ꯭ꯂꯣꯛ ꯇꯧꯔꯝꯃꯣꯏ ꯑꯗꯨꯅꯤ ꯀꯩꯗꯧꯒꯩꯗ ꯕ꯭ꯂꯣꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯣꯏ ꯑꯗꯨꯅꯤ ꯅꯔꯃꯗꯥ ꯑꯩ ꯀꯅꯥꯒꯨꯝꯕꯒꯤ ꯆꯦꯟꯅꯀꯣ ꯑꯩꯗꯤ ꯁꯤꯝꯄꯜꯗ ꯄꯥꯏꯖꯕ ꯀꯩꯅꯣꯅꯤ ꯆꯦꯅꯦꯜꯅꯤ ꯁꯤꯝꯄꯜꯗ ꯊꯥꯒꯠꯆꯕ ꯚꯤꯗꯤꯑꯣꯅꯤ ꯁꯤꯝꯄꯜꯗ ꯊꯥꯒꯠꯆꯕ ꯑꯦꯜ ꯕꯤ ꯀꯩꯅꯣꯅꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯤꯔꯇꯟ ꯍꯥꯏꯁꯦ ꯀꯤꯔꯇꯟ ꯅꯌꯥꯝꯕꯗ ꯑꯪꯀꯜꯗ ꯋꯥꯔꯧꯅꯨꯀꯣ ꯑꯩ ꯕ꯭ꯂꯣꯛ ꯇꯧꯗꯦꯀꯣ ꯀꯩꯅꯣ ꯀꯤꯔꯇꯟ ꯑꯩ ꯕ꯭ꯂꯣꯛ ꯇꯧꯗꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯅꯌꯥꯝꯕ ꯌꯥꯝꯅ ꯇꯤꯡꯅ ꯆꯠꯆꯕꯅꯤꯀꯣ ꯑꯩ ꯏꯅꯥꯎꯕꯨ ꯅꯨꯡꯁꯤꯗꯕ ꯉꯝꯗꯦ ꯃꯇꯝ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯈꯝꯕ ꯀꯣꯟꯅ ꯊꯥꯒꯦ ꯆꯦ ꯑꯣꯀꯦ ꯆꯦ ꯅꯔꯃꯗꯥ ꯍꯥꯏꯔꯦ ꯀꯤꯔꯇꯟꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯕꯔꯗꯔꯒꯤ ꯂꯥꯏꯐꯁꯤꯗ ꯆꯪꯂꯛꯄꯗ ꯊꯦꯡꯀ꯭ꯌꯨ ꯁꯅꯥ ꯋꯦꯜꯀꯝ ꯅꯔꯃꯗꯥ ꯍꯥꯏ ꯑꯣꯃꯥꯏꯒꯣꯠ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯀꯤꯔꯇꯟ ꯀꯣ ꯀꯤꯔꯇꯟ ꯅꯌꯥꯝꯕꯅ ꯏꯅꯥꯎꯕꯨ ꯈꯨꯖꯨ ꯇꯧꯅ ꯍꯥꯏꯖꯔꯤ ꯅꯌꯥꯝꯕꯅ ꯏꯅꯥꯎꯕꯨ ꯕ꯭ꯂꯣꯛ ꯇꯧꯖꯗꯦ ꯏꯅꯥꯎ ꯑꯗꯨꯃꯥꯏꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯒ ꯅꯌꯥꯝꯕꯁꯨ ꯋꯥꯅ ꯏꯁꯩ ꯁꯛꯎꯔꯒ ꯈꯅꯥꯎ ꯅꯥꯔꯨꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯆꯪꯉꯛꯄꯅꯤ ꯀꯤꯔꯇꯟ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯀꯤꯔꯇꯟ ꯅꯪ ꯅꯌꯥꯝꯕ ꯋꯥꯔꯧꯒꯅꯨꯀꯣ ꯅꯌꯥꯝꯕꯅ ꯈꯨꯖꯨꯅ ꯍꯥꯏꯖꯔꯤ ꯏꯅꯥꯎ ꯃꯐꯝꯗ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤ ꯅꯠꯇꯦ ꯑꯌꯥꯝꯕꯗꯤ ꯁꯤꯝꯄꯜꯗꯅꯤꯀꯣ ꯄꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯤꯐꯥꯎꯅꯦ ꯀꯩ ꯇꯣꯡꯊꯣꯏꯕ ꯑꯩ ꯏꯁꯥꯅ ꯈꯪꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯦꯀꯣ ꯑꯩꯗꯤ ꯃꯣꯕꯥꯏꯜ ꯌꯨꯁ ꯇꯧꯕꯁꯨ ꯍꯩꯇꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯟ ꯀꯩꯅꯣꯅ ꯅꯔꯃꯗꯥꯅ ꯍꯥꯏꯁꯤꯅ ꯔꯤꯜ ꯁꯦꯝꯃꯨ ꯀꯥꯏꯗꯣ ꯑꯩ ꯍꯩꯇꯦ ꯍꯥꯏꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯤꯁꯤꯅꯤ ꯍꯩꯇꯦ ꯀꯥꯏꯅꯀꯣ ꯑꯗꯨꯅꯤ ꯀꯤꯔꯇꯟ ꯅꯪ ꯅꯌꯥꯝꯕ ꯋꯥꯔꯧꯅꯨꯀꯣ ꯊꯦꯡꯀ꯭ꯌꯨ ꯁꯅꯥ ꯋꯦꯜꯀꯝ ꯅꯔꯃꯗꯥ ꯅꯨꯃꯤꯠꯀꯤ ꯂꯥꯏꯐ ꯊꯥꯁꯤꯀꯣ ꯕ꯭ꯔꯗꯔ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯀꯤꯔꯇꯟ ꯅꯌꯥꯝꯕꯗ ꯂꯥꯟꯅ ꯂꯧꯕꯤꯅꯨꯀꯣ ꯅꯌꯥꯝꯕ ꯕ꯭ꯂꯣꯛ ꯑꯩ ꯇꯧꯖꯗꯦ ꯀꯅꯥ ꯇꯧꯕꯅꯣ ꯑꯩ ꯍꯥꯏ ꯉꯝꯖꯗ꯭ꯔꯦꯀꯣ ꯑꯩꯗꯤ ꯄꯥꯏꯖꯔꯤꯕ ꯃꯣꯕꯥꯏꯜꯁꯦ ꯑꯁꯤꯐꯥꯎꯁꯤꯅ ꯌꯥꯝꯅ ꯋꯥꯅ ꯄꯥꯏꯖꯩ ꯑꯩ ꯌꯨꯁ ꯇꯧꯕ ꯍꯩꯇꯦꯀꯣ ꯃꯌꯥꯝꯅ ꯇꯥꯛꯄꯤꯗꯅ ꯃꯌꯥꯝꯅ ꯈꯔ ꯌꯨꯇ꯭ꯌꯨꯕꯔ ꯀꯌꯥꯁꯤꯡꯁꯤꯅ ꯇꯥꯛꯄꯤꯅꯀꯣ ꯑꯩꯁꯦ ꯈꯔ ꯑꯗꯨꯝ ꯍꯩꯕꯅꯤ ꯀꯤꯔꯇꯟ ꯅꯪꯅ ꯋꯥꯉꯩ ꯊꯕꯛ ꯁꯨꯔꯒ ꯂꯥꯛꯑꯒ ꯏꯌꯥꯝꯕꯒꯤ ꯆꯦꯅꯦꯜꯁꯤꯒ ꯆꯪꯉꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯣꯊꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯅꯌꯥꯝꯕꯁꯨ ꯏꯁꯩ ꯅꯣꯡꯃꯥꯏꯁꯨ ꯋꯥꯉꯩ ꯁꯛꯎꯔꯒꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯐꯥꯎ ꯐꯖꯅ ꯌꯦꯡꯕ ꯉꯝꯗꯕ ꯃꯈꯩ ꯑꯩꯅ ꯊꯦꯡꯉꯀꯥꯟꯁꯤꯒ ꯂꯥꯏꯚ ꯊꯥꯔꯤꯁꯦꯀꯣ ꯑꯁꯤ ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯇꯨꯝꯗꯕ ꯇꯧꯔꯒ ꯏꯁꯩ ꯆꯠꯂꯤꯕꯅꯤ ꯃꯌꯥꯝ ꯁꯦꯕꯥꯒꯤꯗꯃꯛꯇꯀꯣ ꯑꯁꯤꯁꯨ ꯁꯦꯕꯥꯅꯤ ꯅꯔꯃꯗꯥ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏꯅ ꯁꯅꯥꯅ ꯍꯪꯉꯦ ꯑꯪꯀꯜ ꯑꯩ ꯉꯁꯤ ꯋꯥꯔꯦ ꯍꯤꯞꯂꯒꯦ ꯕꯥꯏ ꯑꯣꯀꯦ ꯏꯅꯥꯎꯈꯝꯕ ꯋꯥꯔꯝꯅ ꯄꯣꯊꯥꯔꯣ ꯋꯥꯕ ꯌꯥꯗꯦ ꯏꯅꯥꯎꯗꯤ ꯍꯧꯖꯤꯛ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯤ ꯏꯅꯥꯎꯒꯤ ꯊꯕꯛ ꯁꯨꯒꯗꯕ ꯃꯇꯝ ꯂꯩꯔꯤ ꯃꯇꯝ ꯄꯨꯝꯕꯗ ꯏꯅꯥꯎ ꯈꯝꯕꯕꯨ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯪꯒꯜ ꯅꯠꯇꯒꯤ ꯄꯤꯛꯂꯕ ꯆꯦꯅꯦꯜ ꯑꯁꯤ ꯆꯪꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯅꯥꯎ ꯈꯝꯕꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯩꯒꯤ ꯏꯅꯥꯎ ꯈꯝꯕ ꯑꯩꯒ ꯁꯛ ꯃꯥꯏ ꯎꯅꯗ꯭ꯔꯒꯁꯨ ꯌꯥꯝꯅ ꯊꯃꯣꯏ ꯇꯤꯡꯕ ꯏꯅꯥꯎꯅꯤ ꯑꯩꯅ ꯐꯥꯔꯁ ꯐꯪꯕ ꯃꯇꯝꯁꯨ ꯃꯥꯡꯅ ꯑꯩꯕꯨ ꯑꯪꯀꯜ ꯑꯪꯀꯜ ꯍꯥꯏꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯥꯎ ꯈꯝꯕꯕꯨ ꯌꯥꯝꯅ ꯊꯕꯛ ꯇꯧꯕꯨ ꯆꯦ ꯅꯔꯃꯗꯥ ꯕꯥꯏ ꯍꯣꯏ ꯈꯝꯕ ꯕ꯭ꯔꯗꯔꯅ ꯕ꯭ꯂꯣꯛ ꯄꯤꯔꯛꯀ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯅ ꯄꯤꯔꯛꯄꯅꯤ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯪꯗꯦꯀꯣ ꯀꯤꯔꯇꯟ ꯀꯅꯥꯅ ꯕ꯭ꯂꯣꯛ ꯇꯧꯔꯛꯄꯅꯣ ꯃꯗꯨ ꯑꯩꯁꯨ ꯈꯪꯗꯦ ꯅꯣꯏꯗꯤ ꯃꯣꯕꯥꯏꯜ ꯐꯖꯅ ꯌꯨꯁ ꯇꯧꯕꯅꯤꯅ ꯑꯝꯇꯪ ꯆꯪꯕꯤꯔ ꯌꯦꯡꯉꯨꯀꯣ ꯀꯤꯔꯇꯟ ꯀꯅꯥꯒꯨꯝꯅ ꯕ꯭ꯂꯣꯛ ꯇꯧꯔꯝꯕ ꯇꯥꯔꯒꯁꯨ ꯋꯥꯔꯧ ꯅꯌꯥꯝꯕꯕꯨ ꯈꯟꯕꯤꯔꯒꯀꯣ ꯅꯌꯥꯝꯕꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯀꯤꯔꯇꯟꯅ ꯅꯣꯡꯃꯒꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒꯁꯨꯀꯣ ꯃꯤꯅꯤꯠ ꯑꯃꯇꯪ ꯑꯣꯏꯁꯨ ꯅꯌꯥꯝꯕ ꯃꯪꯒꯜꯒꯤ ꯑꯦꯜ ꯕꯤ ꯁꯤꯒ ꯂꯥꯛꯄꯤꯌꯨ ꯅꯔꯃꯗꯥ ꯑꯩꯒ ꯀꯅꯦꯛ ꯂꯩꯕ꯭ꯔꯣ ꯂꯩꯇ꯭ꯔꯒꯗꯤ ꯁꯥꯔꯞ ꯇꯧꯕꯤꯔꯛꯀꯦ ꯋꯥꯎ ꯁꯅꯥꯕꯨ ꯃꯣꯡꯒꯣꯜꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩ ꯁꯅꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯆꯦꯅꯦꯜꯁꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯕ꯭ꯂꯨꯁꯨ ꯄꯤꯖꯗꯦ ꯀꯩꯅꯣ ꯑꯩ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩ ꯉꯁꯥꯏꯗꯩ ꯍꯥꯏꯖꯔꯤꯗꯨꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯅꯨꯡꯁꯤꯕꯤꯗꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤ ꯃꯉꯥꯇꯪ ꯂꯥꯛꯑꯒ ꯁꯔꯨꯛ ꯆꯥꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅꯀꯣ ꯆꯦꯅꯦꯜ ꯄꯥꯏꯔꯝꯃꯒꯁꯨ ꯄꯥꯏꯔꯝꯗ꯭ꯔꯒꯁꯨ ꯆꯪꯉꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯃꯛꯄꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯆꯟ ꯅꯔꯃꯗꯥꯅ ꯁꯞ ꯇꯧꯕꯤꯔꯛꯎ ꯍꯥꯏꯔꯛꯇ꯭ꯔꯒꯁꯨ ꯀꯣ
ꯁꯅꯥꯅ ꯅꯃꯗ ꯑꯩꯒ ꯀꯅꯦꯛ ꯂꯩꯕ꯭ꯔꯣ ꯂꯩꯇ꯭ꯔꯒꯗꯤ ꯁꯞ ꯇꯧꯕꯤꯔꯛꯀꯦ ꯍꯥꯏꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯅ ꯁꯅꯥꯕꯨ ꯊꯥꯒꯠꯆꯔꯤ ꯁꯅꯥ ꯊꯦꯡꯛ ꯌꯨ ꯕꯦꯔꯤ ꯃꯁ ꯃꯇꯝ ꯂꯩꯕꯗ ꯁꯅꯥꯕꯨ ꯃꯄꯨꯅ ꯊꯧꯖꯥꯟꯕꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒꯤ ꯊꯃꯣꯏꯗꯨꯅꯤꯀꯣ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯁꯅꯥ ꯑꯩꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗꯤ ꯄꯤꯛꯈ꯭ꯔꯕ ꯆꯦꯅꯦꯜꯅꯤꯀꯣ ꯑꯩꯗꯤ ꯄꯥꯏꯖꯔꯤꯕꯁꯦ ꯁꯅꯥ ꯃꯌꯥꯝꯒ ꯏꯆꯤꯟ ꯏꯅꯥꯎ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯖꯕ ꯍꯌꯦꯡ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯩꯍꯧꯒꯗꯕ ꯃꯦꯃꯣꯔꯤꯁꯦ ꯑꯁꯤꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩꯅ ꯈꯤꯇꯪ ꯉꯝꯖꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯩꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯩꯅ ꯑꯩꯒꯤ ꯇꯣꯄꯤꯛ ꯃꯆꯥ ꯑꯃꯇꯪ ꯊꯝꯃꯒ ꯃꯌꯥꯝꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯌꯦꯡꯍꯟꯕ ꯉꯝꯕꯁꯦ ꯃꯁꯤꯒꯤ ꯔꯦꯀꯣꯔꯠꯁꯦ ꯂꯩꯍꯧꯅꯕ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯕꯅꯤ ꯁꯅꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤꯀꯣ ꯇꯥꯗꯣ ꯑꯗꯨꯃꯥꯏꯅ ꯈꯨꯠꯁꯨ ꯇꯧꯅꯨꯗ ꯇꯥꯗꯣꯅ ꯑꯍꯟꯅꯤ ꯆꯨꯝꯃꯤ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯅꯃꯗꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯏꯈꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯑꯍꯟꯕꯨ ꯑꯣꯏꯔꯕꯁꯨ ꯃꯤꯒꯤ ꯊꯃꯣꯏꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯔꯧꯕ ꯈꯖꯤꯛ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯩ ꯍꯥꯟꯅ ꯁꯦꯡꯗꯣꯛꯆꯕꯁꯤꯅ ꯑꯩꯒꯤ ꯏꯊꯧꯗꯥꯡꯅꯤ ꯅꯃꯗꯀꯣ ꯀꯩꯒꯤꯅꯣꯗ ꯑꯩꯅ ꯊꯥꯕ ꯂꯥꯏꯐꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯣꯏ ꯃꯌꯥꯝꯅ ꯊꯦꯡꯉꯦ ꯍꯧꯖꯤꯛ ꯌꯦꯡꯉꯨꯁꯦ ꯄꯨꯡ 12 ꯇꯥꯗꯧ ꯃꯇꯝꯁꯦ ꯅꯁꯥ ꯅꯁꯥꯒꯤ ꯊꯕꯛ ꯀꯥꯏꯊꯣꯛꯑꯒ ꯇꯥꯃꯣꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯏꯕꯁꯦ ꯇꯥꯃꯣꯒ ꯅꯨꯡꯁꯤꯕꯗꯩꯅꯤꯀꯣ ꯀ꯭ꯔꯤꯇꯟꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯖꯤꯛ ꯁꯨꯛ ꯐꯠꯈꯤꯗꯕ ꯀ꯭ꯔꯥꯏꯝ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯔ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯀ꯭ꯔꯤꯇꯟꯅ ꯋꯥꯉꯩ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯨꯔꯒ ꯂꯥꯛꯑꯒ ꯏꯌꯥꯝꯕꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯔꯛꯏꯁꯦ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯨꯒꯅꯤ ꯇꯥꯃꯣꯕꯅ ꯇꯧꯔꯤꯁꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯅꯃꯗꯕꯨ ꯊꯥꯒꯠꯆꯔꯤ ꯏꯔꯥꯡ ꯑꯔꯥꯡ ꯑꯩ ꯂꯥꯏꯚ ꯆꯪꯔꯤ ꯊꯤꯔꯤꯗꯨ ꯕ꯭ꯂꯣꯛ ꯄꯤꯔꯛꯄꯅꯤ ꯕ꯭ꯔꯗꯔ ꯉꯔꯥꯡ ꯑꯩ ꯂꯥꯏꯚ ꯆꯪꯔꯤ ꯊ꯭ꯔꯤꯗꯨ ꯕ꯭ꯂꯣꯛ ꯄꯒꯤꯅꯤ ꯊ꯭ꯔꯤꯗꯨ ꯕ꯭ꯂꯣꯛ ꯄꯤꯔꯛꯄꯒꯤꯅꯤ ꯕ꯭ꯔꯗꯔ ꯑꯗꯨꯅꯤ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯁꯤꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯁꯅꯥ ꯂꯩꯇ ꯃꯥꯜꯂꯦ ꯅꯔꯃꯗꯥ ꯍꯥꯏꯅ ꯍꯥꯍꯅꯣꯂꯦ ꯁꯅꯥ ꯑꯩꯗꯤ ꯃꯩꯇꯩꯕꯨ ꯑꯣꯏꯔꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯃꯇꯝ ꯄꯨꯝꯕꯗ ꯆꯨꯝꯃꯤ ꯗꯟ ꯅꯔꯃꯗꯥ ꯍꯣꯏ ꯑꯩꯁꯨ ꯔꯤꯇꯥꯔꯟ ꯇꯧꯈ꯭ꯔꯕꯅꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯅꯤ ꯅꯔꯃꯗꯥ ꯉꯁꯥꯏꯒꯤ ꯀꯤꯇꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯣ ꯃꯍꯥꯛꯅ ꯐꯥꯔꯁ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯆꯪꯉꯛꯄꯁꯤꯒ ꯃꯥꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯎꯁꯨꯅꯗꯕ ꯃꯣꯕꯥꯏꯜꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯅꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯃꯌꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯎꯕ ꯂꯩꯇꯦ ꯄꯥꯡꯒꯟ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯅꯨꯡꯁꯤꯅꯔꯨꯕꯁꯦ ꯏꯆꯤꯟ ꯏꯅꯥꯎꯅꯤꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯀꯤꯔꯇꯟꯁꯦ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯀꯣ ꯃꯍꯥꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯂꯥꯏꯐ ꯊꯥꯔꯕꯗꯤ ꯅꯔꯃꯗꯥ ꯅꯨꯃꯤꯠꯀꯤ ꯃꯍꯥꯛ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯀꯅꯥꯅ ꯕ꯭ꯂꯣꯛ ꯇꯧꯕꯅꯣ ꯃꯁꯤ ꯑꯩ ꯊꯤꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯥꯏꯛ ꯀꯥꯡꯕꯨꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯊꯣꯏꯗꯣꯛꯄꯗꯤ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯃꯤ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗꯦ ꯗꯟ ꯅꯔꯃꯗꯥ ꯍꯣꯏ ꯑꯩꯁꯨ ꯔꯤꯇꯔꯟ ꯇꯧꯈ꯭ꯔꯕꯅꯤ ꯅꯔꯃꯗꯥ ꯀꯔꯤ ꯍꯥꯏꯒꯦ ꯁꯅꯥ ꯍꯥꯏ ꯅꯔꯃꯗꯥꯅ ꯍꯪꯉꯦ ꯁꯅꯥꯅ ꯅꯔꯃꯗꯥ ꯍꯥꯏꯅ ꯀꯧꯕꯗꯨꯒ ꯑꯩꯈꯣꯏ ꯅꯔꯃꯗꯥꯅ ꯍꯥꯏꯔꯦ ꯀꯔꯤ ꯍꯥꯏꯒꯦ ꯁꯅꯥ ꯍꯥꯏ ꯐꯔꯦ ꯇꯥꯗꯣ ꯌꯥꯝ ꯈꯟꯒꯅꯨ ꯍꯣꯏ ꯈꯟꯗꯦꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯏꯅꯥꯎ ꯀꯤꯇꯟꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯃꯅꯤꯄꯨꯔꯁꯤ ꯇꯧꯔꯤꯁꯦ ꯀꯔꯤꯝꯇ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯤ ꯅꯨꯡꯗꯥꯡ ꯌꯧꯔꯦ ꯁꯣꯔꯣꯛꯇ ꯌꯥꯔꯦꯛꯄ ꯉꯥꯛꯄ ꯈꯨꯟ ꯉꯥꯛꯄ ꯃꯌꯥꯝ ꯇꯧꯕꯁꯤꯃꯛꯁꯤꯒ ꯃꯥꯅ ꯋꯥꯅ ꯁꯔꯛꯇ ꯇꯥꯃꯣꯒꯣꯜ ꯆꯦꯅꯦꯜꯗꯅꯦ ꯃꯥꯅ ꯂꯥꯛꯑꯒ ꯇꯥꯃꯣꯒꯣꯜ ꯁꯞꯄꯣꯔꯠ ꯇꯧꯕꯅꯦꯕ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯕꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯁꯤꯗꯕ ꯉꯝꯒꯅꯤ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕ ꯄꯣꯠꯅꯦꯕ ꯀꯣꯟꯅ ꯍꯥꯏꯒꯦ ꯅꯔꯃꯗꯥ ꯀꯔꯤ ꯋꯥꯅꯣ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯃꯔꯦ ꯍꯧꯖꯤꯛ ꯍꯥꯏꯔꯣꯗꯅ ꯅꯔꯃꯗꯥꯅ ꯁꯅꯥꯅ ꯀꯣꯟꯅ ꯍꯥꯏꯒꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯅꯔꯃꯗꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯣꯗꯅ
ꯀꯣꯟꯅ ꯍꯥꯏꯒꯦꯅ ꯍꯧꯖꯤꯛ ꯍꯥꯏꯔꯣꯗꯅ ꯑꯩꯗꯤ ꯃꯤꯅ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯍꯥꯏꯔꯗꯤ ꯇꯥꯅꯤꯡꯕꯅ ꯍꯦꯜꯂꯦ ꯑꯗꯨꯅꯤ ꯑꯩꯁꯨ ꯃꯤꯅ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯍꯥꯏꯇꯥꯔꯗꯤꯅꯦ ꯑꯗꯣ ꯁꯨ ꯅꯩꯕꯤꯅꯦ ꯍꯦꯛꯇ ꯑꯗꯨ ꯇꯥꯗ꯭ꯔꯤꯉꯩ ꯅꯨꯡꯉꯥꯏꯖꯗꯕ ꯇꯥꯗ꯭ꯔꯤꯉꯩ ꯄꯦꯟꯗꯕ ꯉꯥꯏꯕ ꯉꯝꯗꯦ ꯍꯥꯏ ꯑꯗꯨꯅꯤ ꯉꯥꯏꯕ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯗꯦ ꯉꯁꯥꯏꯒꯤ ꯁꯨꯅ ꯇꯥꯝꯗꯣꯏ ꯐꯩꯌꯦꯕ ꯍꯥꯏꯒꯦ ꯍꯥꯏꯔꯝꯃꯒ ꯇꯥꯛꯇꯕꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯣꯏꯔꯥꯡ ꯈꯣꯏꯖꯥꯎꯕꯅꯦꯕ ꯈꯪꯕ ꯇꯥꯅꯤꯡꯕꯅ ꯍꯦꯟꯖꯜꯂꯛꯄꯗꯣ ꯑꯗꯨꯅꯤ ꯇꯥꯅꯤꯡꯕꯅ ꯍꯦꯟꯖꯜꯂꯛꯑꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯕꯦꯟꯊꯧ ꯂꯥꯛꯇꯦ ꯕꯦꯟꯊꯧꯗꯣ ꯉꯔꯥꯡ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ ꯉꯥꯏꯕ ꯉꯝꯗꯦ ꯍꯥꯏ ꯑꯗꯨꯗꯅ ꯉꯥꯏꯕ ꯉꯝꯗꯦ ꯁꯅꯥ ꯈꯔ ꯌꯥꯡꯅ ꯍꯥꯏꯔꯣ ꯀꯔꯤꯅꯣ ꯃꯤ ꯑꯁꯦ ꯇꯥꯅꯤꯡꯉꯤꯗꯨꯒ ꯍꯥꯏꯍꯧꯒꯗꯕꯅꯤꯀꯣ ꯃꯩꯇꯩ ꯃꯨꯁꯂꯤꯝ ꯃꯌꯥꯝ ꯈꯥꯏꯗꯦ ꯊꯃꯣꯏ ꯁꯦꯡꯕ ꯔꯦꯁꯄꯦꯛ ꯂꯩꯕ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯕ꯭ꯔꯗꯔ ꯆꯨꯝꯃꯤ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯈꯤꯇꯪ ꯃꯨꯁꯂꯤꯝ ꯄꯥꯡꯒꯟ ꯍꯥꯎ ꯃꯌꯥꯝ ꯀꯔꯤꯝ ꯈꯥꯛꯇꯦꯀꯣ ꯑꯌꯥꯝꯕ ꯒꯧꯔꯒꯤ ꯅꯠ ꯁꯪꯀꯤ꯭ꯔꯤꯇꯪꯒꯤ ꯏꯁꯩ ꯁꯛꯄ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯊꯝꯗꯦ ꯑꯩꯗꯤ ꯏꯁꯩ ꯆꯠꯂꯤꯁꯦ ꯂꯝꯐꯦꯜꯗ ꯃꯣꯖꯤꯠ ꯎꯔꯦꯅꯀꯣ ꯃꯣꯖꯤꯠꯇ ꯈꯣꯏꯔꯝꯃꯤ ꯖꯤꯁꯨꯒꯤ ꯆꯁ ꯎꯔꯦꯅ ꯖꯁꯇꯨꯁꯨ ꯑꯗꯨꯝ ꯈꯣꯏꯔꯝꯃꯤ ꯋꯥꯈꯜꯗ ꯃꯩꯇꯩꯒꯤ ꯍꯤꯟꯗꯨ ꯃꯟꯗꯤꯔ ꯂꯩꯅ ꯁꯨꯝ ꯈꯣꯏꯔꯝꯃꯤ ꯀꯩ ꯍꯥꯏꯗ ꯏꯁꯣꯔ ꯍꯥꯏꯕꯁꯦ ꯑꯃꯠꯇꯅꯤꯀꯣ ꯃꯌꯥꯡꯁꯨ ꯑꯩꯈꯣꯏ ꯏꯅꯤ ꯃꯣꯏꯁꯨ ꯃꯈꯨꯠ ꯑꯅꯤ ꯄꯥꯜꯂꯤ ꯃꯤꯠ ꯄꯥꯜꯂꯤ ꯑꯩꯈꯣꯏꯁꯨ ꯃꯤꯠ ꯑꯅꯤ ꯄꯥꯜꯂꯤ ꯃꯈꯨꯠ ꯄꯥꯜꯂꯤ ꯑꯗꯨ ꯃꯥꯃꯛꯀꯤ ꯏꯁꯣꯔꯅ ꯖꯥꯠ ꯈꯥꯏꯅꯕꯒꯤ ꯋꯥꯔꯤꯗꯨꯅꯤꯀꯣ ꯁꯅꯥ ꯍꯥꯏꯔꯣꯀꯣ ꯍꯥꯏꯌꯦ ꯁꯅꯥ ꯂꯩꯔꯤꯕꯣ ꯍꯥꯏꯌꯦ ꯁꯅꯥ ꯈꯨꯝꯗ꯭ꯔꯦ ꯁꯅꯥ ꯀꯩꯗꯧꯔꯦ ꯅꯔꯃꯗꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅ ꯂꯩꯔꯦ ꯑꯗꯨꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯖꯥꯠ ꯕꯤꯖꯥꯠ ꯀꯔꯤꯝ ꯈꯥꯏꯗꯦꯀꯣ ꯑꯩꯗꯤ ꯃꯁꯤ ꯅꯣꯏꯗ ꯁꯨꯝ ꯀꯩꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯇꯧꯕꯩ ꯅꯠꯆꯗꯦꯀꯣ ꯅꯣꯏꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯩ ꯅꯠꯇꯦ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯃꯁꯤ ꯀꯔꯤꯝꯇ ꯍꯥꯏꯀꯠꯇꯦ ꯑꯩ ꯏꯁꯩ ꯆꯠꯂꯤꯗꯅ ꯇꯋꯥ ꯊꯤꯜꯂ ꯆꯠꯂꯤꯗꯅꯀꯣ ꯐꯤ ꯅꯥꯟ ꯁꯦꯠꯂꯒ ꯇꯥꯃꯣꯒꯣꯜ ꯑꯩꯁꯨ ꯂꯥꯏꯐꯝ ꯄꯨꯝꯅꯃꯛꯇ ꯈꯣꯏꯔꯝꯃꯤ ꯆꯨꯝꯃꯤ ꯂꯥꯏꯐꯝ ꯄꯨꯝꯅꯃꯛ ꯈꯣꯏꯔꯝꯒꯗꯕꯅꯤ ꯏꯁꯣꯔ ꯑꯃꯠꯇꯅꯤ ꯑꯗꯨꯅꯅꯦ ꯀꯅꯥ ꯃꯌꯥꯡ ꯍꯟꯅꯨꯕ ꯑꯃ ꯃꯨꯁꯂꯤꯝ ꯍꯟꯅꯨꯕ ꯑꯃ ꯆꯠꯄꯗ ꯈꯤꯇꯪ ꯑꯩ ꯕꯥꯏꯛꯇ ꯊꯥꯡꯒꯠꯂꯒ ꯄꯨꯖꯃꯤ ꯕꯥꯁꯀꯥꯟꯗꯤ ꯄꯣꯛꯄꯣ ꯈꯔꯝꯅ ꯀꯩ ꯍꯥꯏꯔꯦ ꯅꯪ ꯃꯥꯡꯉꯦ ꯊꯃꯣꯏꯗ ꯃꯥꯡꯗꯦ ꯊꯃꯣꯏꯅꯕꯨ ꯁꯦꯡꯉꯕ ꯑꯠꯃꯥꯅꯕꯨ ꯁꯦꯡꯉꯕꯀꯣ ꯏꯁꯣꯔꯅ ꯎꯗꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯥꯡꯕ ꯍꯥꯏꯁꯦ ꯃꯇꯥꯡ ꯃꯇꯝ ꯂꯩꯀꯣ ꯉꯁꯤ ꯋꯥꯔꯕ ꯃꯨꯁꯂꯤꯝ ꯍꯅꯨꯕ ꯑꯃꯅ ꯆꯠꯄ ꯉꯝꯗꯕ ꯑꯃ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯡꯒꯅꯦꯅ ꯄꯨꯗꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯄꯥꯞꯇꯨꯗꯤ ꯌꯥꯝ ꯆꯥꯎꯔꯦ ꯀꯣꯛꯄ ꯉꯝꯃꯣꯏ ꯃꯤ ꯑꯃꯕꯨ ꯂꯥꯟꯕꯤꯕ ꯃꯤ ꯑꯃꯒꯤ ꯑꯋꯥꯕ ꯀꯟꯕ ꯍꯥꯏꯁꯤꯗꯤ ꯀꯤꯔꯇꯟ ꯄꯨꯟꯁꯤꯗ ꯂꯨꯄꯥ ꯀꯔꯣꯔ ꯀꯔꯣꯔ ꯂꯥꯛ ꯂꯥꯛ ꯇꯥꯜꯂꯕꯁꯨ ꯃꯗꯨꯒꯤ ꯀꯩꯅꯣꯗꯣ ꯂꯃꯟꯗꯣ ꯃꯗꯨ ꯁꯤꯡꯕ ꯉꯝꯗꯦ ꯀꯔꯣꯔ ꯀꯔꯣꯔ ꯇꯥꯟꯕꯕꯨꯗꯤꯀꯣ ꯃꯤ ꯑꯃ ꯂꯥꯟꯕꯤꯗꯨꯅꯅꯦ ꯀꯔꯣꯔ ꯄꯇꯤ ꯑꯗꯨꯝ ꯑꯗꯨꯅ ꯈꯤꯇꯪꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯩꯗꯤ ꯉꯁꯤꯐꯥꯎ ꯒꯧꯔꯒꯤ ꯏꯁꯩ ꯁꯪꯒꯤꯗ ꯁꯛꯆꯕ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯕꯤꯖꯥꯇꯤ ꯖꯥꯇꯤ ꯈꯥꯏꯗꯦ ꯑꯩ ꯃꯤꯄꯨꯝꯕ ꯂꯣꯏ ꯅꯨꯡꯁꯤ ꯑꯩ ꯃꯨꯖꯤꯠ ꯑꯣꯏꯔ ꯃꯨꯖꯤꯠ ꯈꯣꯏꯔꯝꯃꯤ ꯆꯁ ꯑꯣꯏꯔ ꯆꯁ ꯈꯣꯏꯔꯝꯃꯤ ꯍꯤꯟꯗꯨꯒꯤ ꯃꯟꯗꯤꯔ ꯑꯣꯏꯔ ꯃꯟꯗꯤꯔ ꯈꯣꯏꯔꯝꯃꯤ ꯑꯩꯉꯣꯟꯗ ꯃꯁꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯏꯁꯣꯔ ꯍꯥꯏꯁꯦ ꯑꯃꯠꯇꯅꯤꯀꯣ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯏꯁꯣꯔ ꯂꯩ ꯃꯨꯁꯂꯤꯝꯒꯤ ꯊꯃꯣꯏꯗꯁꯨ ꯏꯁꯣꯔ ꯂꯩ ꯈ꯭ꯔꯤꯁꯇꯥꯟ ꯇꯝꯕ ꯀꯥꯡꯕꯨꯒꯤꯁꯨ ꯊꯃꯣꯏꯗ ꯈ꯭ꯔꯤꯁꯇꯥꯟ ꯃꯣꯏꯁꯨ ꯒꯣꯠ ꯏꯁꯣꯔ ꯂꯩ ꯍꯥꯎꯒꯤꯁꯨ ꯃꯥꯏ ꯊꯃꯣꯏꯗ ꯑꯗꯨꯝ ꯏꯁꯣꯔ ꯂꯩ ꯏꯁꯣꯔ ꯑꯃꯠꯇꯅꯤ ꯅꯪꯅ ꯂꯩꯔꯤꯉꯩ ꯂꯩꯈꯅꯤ ꯍꯥꯏꯌꯦ ꯃꯣꯟ ꯒꯪꯒꯥ ꯇꯨ ꯏꯊꯔꯣ ꯒꯪꯒꯥ ꯍꯥꯏ ꯃꯣꯟ ꯒꯪꯒꯥ ꯇꯨ ꯇ꯭ꯔꯤꯊꯣ ꯒꯪꯒꯥ ꯍꯣꯏ ꯍꯣꯏ ꯁꯅꯥ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯂꯣꯏꯅ ꯏꯁꯣꯔ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯎꯗꯅ ꯇꯧꯕꯅꯤ ꯕ꯭ꯔꯗꯔꯅ ꯑꯍꯥꯟꯕ ꯂꯥꯏꯚ ꯊꯥꯔꯛꯄꯗ ꯑꯩꯅ ꯕ꯭ꯔꯗꯔꯒꯤꯗꯃꯛ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯒꯦ ꯈꯟꯈ꯭ꯔꯦ ꯑꯩ ꯈꯪꯉꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯤꯇꯅꯁꯨ ꯍꯥꯏꯈꯤ ꯑꯩꯉꯣꯟꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯈꯤ ꯇꯧꯈꯤ ꯑꯗꯨꯅ ꯇꯧꯈꯤ ꯀꯥꯎꯁꯨ ꯀꯥꯎꯗꯦ ꯑꯩꯅ ꯉꯁꯤꯃꯛꯇꯁꯨ ꯀꯣ ꯑꯩꯒꯤ ꯌꯨꯇꯨꯕꯔ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯤꯅꯁꯨ ꯍꯪꯉꯛꯏ ꯅꯪꯒꯤ ꯆꯦꯅꯦꯜ ꯆꯪꯉꯤꯕ ꯈꯤꯇꯪꯁꯦ ꯀꯗꯥꯏꯒꯤꯅꯣ ꯀꯥꯏ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤꯅ ꯃꯥꯅ ꯋꯥꯎ ꯌꯥꯝ ꯐꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯗꯣ ꯌꯥꯝ ꯐꯕ ꯃꯥꯜꯂꯦ ꯇꯥꯡꯕꯣꯟ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯍꯥꯏ ꯑꯁꯤꯅꯤ ꯈꯤꯇꯪ ꯑꯩ ꯊꯃꯣꯏꯗꯤ ꯃꯤꯒ ꯃꯥꯟꯅꯗꯦꯀꯣ
ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯦꯅꯦꯜ ꯄꯥꯏꯕꯁꯤꯗ ꯆꯦꯅꯦꯜꯗ ꯅꯠꯇꯅ ꯗꯥꯏꯔꯦꯛꯂꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯐꯪꯉꯒꯁꯨ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯇꯥꯔ ꯋꯥꯔꯧꯒꯗꯕ ꯏꯝꯐꯥꯜ ꯃꯆꯥꯅꯒ ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯕꯤꯗꯕ ꯀꯁꯥꯔ ꯃꯥꯅꯨꯅꯤ ꯀꯁꯥꯔꯗꯤ ꯃꯌꯥꯡ ꯃꯆꯥꯅꯤ ꯀꯥꯏꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯋꯥꯔꯧꯗꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯗꯣꯁꯥꯁꯦ ꯀꯁꯥꯔ ꯃꯆꯥꯁꯤ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯗ ꯅꯪ ꯍꯥꯏꯖꯔꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯍꯧꯖꯤꯛ ꯏꯔꯥꯡ ꯑꯁꯤꯒ ꯃꯩꯇꯩ ꯇꯦꯡꯒꯜ ꯂꯩꯔꯤꯕ ꯑꯔꯝꯕꯥꯏ ꯂꯩꯒꯁꯦ ꯀꯁꯥꯔꯗꯁꯨ ꯂꯩꯔꯤꯁꯤꯗꯤ ꯍꯧꯖꯤꯛ ꯀꯔꯤꯒꯤꯅꯣꯁꯦ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛꯇꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯃꯅꯤꯄꯨꯔꯕꯨ ꯄꯜꯂꯕ ꯊꯋꯥꯏꯁꯤꯗ ꯀꯠꯊꯣꯛꯄꯅꯤ ꯀꯣ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯁꯤꯅ ꯀꯁꯥꯔ ꯃꯤ ꯀꯌꯥꯝ ꯋꯥꯏ ꯀꯁꯥꯔꯗ ꯍꯣꯏ ꯀꯅꯥꯒꯨꯝꯕ ꯇꯧꯒꯦ ꯍꯥꯏꯗꯤ ꯀꯩꯁꯨ ꯅꯠꯇꯦꯕꯀꯣ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯑꯋꯥ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯊꯣꯛꯎꯗꯒꯦ ꯀꯔꯤ ꯑꯦꯟꯖꯣꯏ ꯇꯧꯔꯨꯗꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯅꯗꯦ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯗꯨ ꯌꯨꯇꯨꯕꯔꯅꯤ ꯕ꯭ꯔꯗꯔ ꯃꯥꯒꯤ ꯆꯦꯅꯦꯜꯗ ꯕ꯭ꯔꯗꯔꯒꯤ ꯂꯤꯡ ꯍꯥꯞꯄꯤꯅꯤ ꯕ꯭ꯔꯗꯔ ꯑꯣ ꯃꯥꯏ ꯒꯣꯗ ꯊꯦꯡꯀ꯭ꯌꯨ ꯅꯪ ꯅꯌꯥꯝꯕꯩ ꯆꯦꯅꯦꯜꯗꯣ ꯀꯔꯤ ꯃꯤꯡ ꯀꯧꯕ ꯑꯗꯨꯅ ꯑꯩꯅ ꯈꯤꯇꯪ ꯑꯩꯅꯅꯦ ꯊꯥ ꯑꯅꯤ ꯁꯨꯃꯥꯡꯗ ꯑꯩꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗ ꯑꯁ ꯂꯥꯛꯈꯤꯕ ꯀꯣꯃꯦꯟꯁꯤꯕꯣ ꯊꯤ ꯉꯥꯡꯉꯛꯄꯒ ꯌꯥꯎꯈ꯭ꯔꯦ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯑꯝꯗꯀꯣ ꯑꯗꯣ ꯑꯩ ꯋꯥꯔꯧꯗꯦ ꯑꯩꯅꯁꯨ ꯌꯥꯎꯔꯨꯕ ꯀꯩꯅꯣ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗꯤ ꯌꯨꯇ꯭ꯌꯨꯕꯔꯅꯤꯅ ꯐꯖꯕ ꯑꯃ ꯎꯔꯨꯕꯗ ꯍꯦꯛꯇ ꯊꯥꯒꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯨꯍꯣꯡꯕꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯉꯁꯥꯏ ꯂꯨꯍꯣꯡꯕ ꯍꯥꯏꯁꯤ ꯀꯝꯄ꯭ꯂꯤꯠ ꯄꯨꯔꯥ ꯂꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄꯨꯔꯥ ꯂꯨꯍꯣꯡꯕ ꯂꯣꯏꯔꯦ ꯂꯣꯏꯔꯒ ꯉꯁꯥꯏꯒꯤ ꯕꯣꯔ ꯀꯩꯅꯥꯁꯤꯒꯤ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅꯀꯣ ꯅꯍꯥꯔꯣꯟꯅꯤꯅꯀꯣ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯍꯥꯏꯁꯦ ꯀꯅꯥ ꯊꯤꯡꯒꯅꯤꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯥꯎꯕꯗ ꯄꯩꯁꯥ ꯂꯧꯔꯤ ꯂꯝꯕꯤ ꯊꯠꯂꯒ ꯇꯧꯕꯤꯅꯨ ꯀꯨꯝꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯇꯝꯁꯤꯒ ꯂꯝꯕꯤ ꯊꯛꯀꯗꯤ ꯁꯔꯨꯛꯄꯨꯗꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯉꯨꯒ ꯍꯥꯏꯅꯈꯤꯗ ꯑꯁꯨꯝ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕꯅ ꯉꯁꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛ ꯇꯧꯅꯔꯛꯄꯒꯤ ꯀꯩꯅꯣꯗꯣ ꯑꯁꯨꯝ ꯇꯧꯕ ꯌꯥꯎꯔꯤꯕ ꯊꯤꯡꯉꯝ ꯄꯣꯟꯇꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯑꯩ ꯋꯥꯔꯧꯈꯤꯗꯦ ꯂꯥꯁꯇ ꯑꯩ ꯁꯦꯡꯗꯣꯛꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯄꯥꯛꯇꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕꯗ ꯚꯤꯗꯤꯑꯣꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯉꯁꯤꯃꯛꯇꯁꯨ ꯐꯪꯉꯤꯀꯣ ꯃꯗꯨ ꯑꯩ ꯏꯅ ꯊꯝꯍꯧꯔꯦꯕꯀꯣ ꯃꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯃꯗꯨ ꯀꯩꯅꯣ ꯍꯥꯏꯖꯗꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯩꯁꯤꯅ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯃꯩꯇꯩꯒꯤ ꯐꯖꯔꯕ ꯆꯥꯛꯆꯦꯠ ꯂꯝꯆꯠ ꯁꯥꯖꯠ ꯁꯛ ꯀꯨꯆꯨ ꯆꯅꯣꯟ ꯇꯋꯥ ꯃꯗꯒꯤꯗꯤ ꯅꯠ ꯁꯪꯀꯤꯔꯇꯟ ꯈꯝꯕ ꯊꯣꯏꯕꯤ ꯃꯁꯤꯗꯤ ꯃꯁꯛ ꯅꯥꯏꯔꯕ ꯋꯥꯡꯅ ꯃꯁꯛ ꯈꯪꯉꯕꯅꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯑꯩꯈꯣই ꯃꯩꯇꯩꯒꯤ ꯃꯒꯨꯟꯁꯦ ꯑꯗꯨꯒꯤ ꯃꯒꯨꯟꯗꯣ ꯉꯥꯛꯅ ꯆꯠꯄꯁꯤꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯩꯖꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯦ ꯀꯤꯔꯇꯟ ꯀꯤꯔꯇꯟ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯩꯖꯕꯁꯨ ꯅꯠꯇꯦ ꯅꯠꯇ ꯁꯪꯒꯤꯠꯇ ꯃꯇꯥꯡ ꯑꯁꯤꯗꯀꯣ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕꯗꯒꯤ ꯈꯤꯇꯪ ꯈꯖꯤꯛ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯃꯅꯤꯡ ꯊꯨꯡꯕꯗꯤ ꯉꯝꯍꯟꯗꯕꯅꯤꯅ ꯈꯔ ꯊꯨꯡꯅꯕ ꯍꯥꯏꯅ ꯈꯔ ꯑꯗꯨꯝ ꯁꯦꯕꯥ ꯆꯠꯆꯕꯅꯤꯀꯣ ꯀꯤꯔꯇꯟ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕꯀꯁꯦ ꯄꯥꯏꯕ ꯋꯥꯈꯜꯒ ꯂꯩꯔꯝꯗꯦ ꯀꯔꯤꯝ ꯈꯪꯗꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯃꯆꯥ ꯑꯃ ꯂꯩ ꯏꯆꯥꯒꯨꯝꯕꯅꯤ ꯏꯆꯥ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯀꯀꯥꯒ ꯃꯥꯅ ꯁꯦꯝꯕꯤꯕꯗꯒꯤꯁꯨ ꯁꯨꯝ ꯈꯔ ꯑꯗꯨꯝ ꯄꯥꯏꯔꯛꯏꯅꯦꯕ ꯀꯤꯔꯇꯟꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯈꯤꯇꯪ ꯁꯦꯟꯗꯥꯡ ꯂꯝꯕꯤꯒꯤꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕ ꯑꯁꯤꯗ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯗꯅ ꯁꯦꯟꯗꯥꯡ ꯂꯝꯕꯤ ꯇꯥꯟꯒꯦ ꯍꯥꯏꯕꯁꯤꯁꯨ ꯑꯣꯏꯊꯣꯛꯇ꯭ꯔ ꯋꯥꯔꯤꯅꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗꯤ ꯁꯨꯝ ꯄꯥꯏꯖꯔꯤꯕ ꯍꯥꯏꯗꯨꯅꯤꯀꯣ ꯀꯤꯔꯇꯟꯀꯣ ꯃꯌꯥꯝ ꯃꯤꯒꯤ ꯑꯗꯨꯃꯥꯏꯅ ꯚ꯭ꯌꯨꯁꯇ 40 60 70 80 90 100 ꯀꯩꯗꯧꯗꯅ ꯂꯥꯛꯏꯕ ꯀꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯗꯨ ꯃꯪꯗ꯭ꯔꯕ ꯋꯥꯔꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯑꯗꯨꯝ ꯄꯥꯏꯖꯔꯤꯕ ꯑꯗꯨꯕꯨ ꯀꯤꯔꯇꯟ ꯑꯌꯥꯝꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯏꯐ ꯑꯩꯒꯤ ꯃꯦꯃꯣꯔꯤꯁ ꯑꯃ ꯂꯩꯍꯧꯅꯕꯅꯤꯀꯣ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯁꯨꯝ ꯑꯩꯒꯤ ꯉꯝꯖꯕ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ ꯂꯥꯛꯄ ꯑꯩ ꯇꯦꯂꯦꯟꯗꯒꯤ ꯂꯥꯛꯄ ꯇꯣꯄꯤꯛ ꯈꯔ ꯁꯨꯝ ꯊꯝꯕꯅꯦꯕꯀꯣ ꯍꯣꯠꯅꯕ ꯂꯦꯞꯀꯅꯨ ꯕ꯭ꯔꯗꯔ ꯃꯤꯅ ꯀꯣꯃꯦꯟꯗ ꯊꯤꯅ ꯍꯥꯏꯔꯁꯨ ꯃꯤꯅ ꯊꯤꯅ ꯍꯥꯏꯔꯁꯨ ꯕ꯭ꯔꯗꯔꯅ ꯐꯖꯅ ꯍꯥꯏꯈꯣ ꯆꯨꯝꯃꯤ ꯀꯤꯔꯇꯟꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯂꯧꯕꯗ ꯃꯥꯡꯗ꯭ꯔꯕ ꯂꯧꯁꯟꯕꯗ ꯕꯨද්ධꯤ ꯒ꯭ꯌꯥꯟ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯨ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏ ꯀꯤꯔꯇꯟꯅ ꯏꯔꯛꯏꯕ ꯀꯣꯃꯦꯟ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅꯤꯁꯦ
ꯑꯗꯣ ꯀꯤꯔꯇꯟ ꯉꯁꯤꯐꯥꯎ ꯀꯤꯔꯇꯟ ꯑꯩꯅ ꯄꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ ꯆꯍꯤ ꯑꯃ ꯍꯦꯜꯂꯦꯀꯣ, ꯑꯦꯄ꯭ꯔꯤꯜ ꯃꯦ ꯖꯨꯟ ꯀꯣ ꯆꯍꯤ ꯑꯃ ꯊꯥ ꯑꯅꯤ ꯑꯍꯨꯝ ꯐꯥꯖꯤꯜꯂꯛꯑꯦ, ꯉꯁꯤꯐꯥꯎ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯩ ꯀꯅꯥꯒꯨꯝꯕ ꯃꯐꯝꯗ ꯀꯣꯃꯦꯟꯗ ꯊꯤꯅ ꯉꯥꯡꯈꯤꯕꯁꯨ ꯂꯩꯇꯦ, ꯊꯤꯅ ꯍꯟꯈꯤꯕꯁꯨ ꯂꯩꯇꯦ, ꯑꯩ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯅ ꯁꯨꯝ ꯍꯥꯏꯈꯤ ꯀꯣ, ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯀꯣ ꯌꯥꯝ ꯊꯤ ꯉꯥꯡꯕ ꯌꯥꯎꯏꯀꯣ, ꯑꯩ ꯉꯁꯤꯐꯥꯎ ꯀꯣꯃꯦꯟ ꯕꯦꯛ ꯇꯧꯗꯦ, ꯑꯩꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯁꯨꯝ ꯍꯥꯏ ꯀꯣ, ꯑꯗꯨꯅ ꯀꯨꯀꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯀꯨꯀꯤ ꯄꯨꯝꯅꯃꯛ ꯕꯗꯅꯥꯝ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯃ ꯍꯥꯏꯗꯥꯏꯅꯦ ꯃꯆꯥ ꯑꯃ ꯍꯥꯇꯛꯇ ꯃꯃꯥ ꯃꯄꯥ ꯁꯔꯒ ꯀꯥꯏ, ꯃꯆꯥ ꯑꯃ ꯍꯥꯛꯇꯛꯇ ꯃꯃꯥ ꯃꯄꯥ ꯅꯣꯔꯣꯛ ꯇꯥꯏ, ꯃꯆꯥ ꯉꯥꯛꯇ ꯃꯃꯥ ꯃꯄꯥ ꯖꯦꯜ ꯆꯪꯏ ꯀꯥꯏꯗꯣ, ꯑꯗꯨꯃꯥꯏꯅ ꯑꯃ ꯆꯦꯟꯊꯕꯗ ꯂꯣꯏꯅ ꯆꯦꯟꯊꯕꯀꯣ, ꯃꯗꯨꯒ ꯑꯃ ꯆꯦꯟꯊꯕꯗꯨꯒ ꯑꯃꯨꯛꯁꯨ ꯃꯃꯥ ꯃꯄꯥ ꯌꯥꯎꯁꯟꯕꯗꯣ ꯃꯗꯨꯒꯅꯤ ꯑꯩꯈꯣꯏꯅ ꯄꯦꯟꯅꯗ꯭ꯔꯤꯁꯦꯀꯣ, ꯑꯗꯨꯅ ꯑꯩꯗꯤ ꯉꯁꯤꯐꯥꯎ ꯀꯣꯃꯦꯟꯅ ꯌꯨꯇ꯭ꯌꯨꯕꯁꯤꯒ ꯌꯥꯝ ꯐꯪꯉꯦꯕ ꯀꯣꯃꯦꯟ ꯇꯥꯍꯩꯗꯕ ꯋꯥꯍꯩ ꯋꯥꯉꯥꯡ ꯁꯉꯥꯡ, ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯄꯥꯏ ꯀꯥꯡꯕꯨꯅꯁꯨ ꯊꯤꯅ ꯍꯟꯕꯒ ꯌꯥꯎꯋꯤ, ꯑꯩꯗꯤ ꯇꯥꯕ ꯉꯝꯗꯦ, ꯑꯗꯣ ꯑꯇꯩ ꯌꯨꯇ꯭ꯌꯨꯕ ꯃꯔꯝꯗ ꯈꯪꯗꯦ ꯀ ꯍꯥꯏꯔꯅꯨ ꯁꯤꯌꯥ, ꯑꯩꯅ ꯅꯔꯃꯗꯥꯁꯤꯅ ꯃꯥꯅ ꯑꯩꯅ ꯇꯧꯁꯤ ꯃꯥ ꯊꯥꯖꯗꯕꯁꯤꯅ ꯃꯥꯅ ꯈꯪꯉꯕ, ꯔꯤꯜ ꯁꯦꯝꯃꯨ ꯍꯩꯇꯦ ꯍꯥꯏꯔꯁꯨ ꯃꯥꯅ ꯊꯥꯖꯗꯦ, ꯃꯥꯏꯗ ꯅꯣꯛꯁꯤꯜꯂꯛꯀꯅꯦꯕ ꯍꯩꯇꯦ ꯍꯥꯏꯁꯤꯒ, ꯑꯗꯣ ꯑꯇꯩ ꯌꯨꯇ꯭ꯌꯨꯕ ꯃꯔꯝꯗ ꯈꯪꯗꯦꯀ ꯍꯥꯏꯔꯅꯨ, ꯑꯁꯦꯡꯕꯅꯤ ꯅꯔꯃꯗꯥ ꯅꯪ ꯊꯥꯖꯗꯦ, ꯅꯪ ꯇꯥꯡꯒꯣꯟꯒ ꯅꯣꯡꯃꯅꯦꯀꯣ ꯐꯝꯃꯤꯟꯅꯔ ꯅꯪ ꯈꯪꯒꯅꯤ, ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯍꯥꯏꯁꯦ ꯑꯆꯨꯝꯕꯅꯤꯀꯣ, ꯅꯪ ꯁꯨꯝ ꯍꯥꯏꯔꯧꯅꯦ, ꯆꯍꯤ ꯃꯅꯨꯡꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯣꯡ ꯚꯤꯗꯤꯑꯣꯁꯤꯒ ꯏꯗꯤꯇꯤꯡꯗ ꯀꯔꯤ ꯐꯖꯕ ꯌꯥꯎꯒꯦ ꯑꯝꯇ ꯍꯥꯏꯔꯨ ꯇꯥꯒꯦ, ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯅꯔꯃꯗꯥ ꯍꯥꯏ ꯁꯅꯥꯅ ꯀꯔꯤ ꯍꯥꯏꯒꯦ ꯁꯅꯥ ꯀꯣꯟꯅ ꯍꯥꯏꯒꯦ, ꯍꯣꯏ ꯁꯅꯥ ꯑꯂꯨꯕ ꯋꯥꯔꯤ ꯑꯣꯏꯔꯝ ꯇꯥꯔꯦ, ꯑꯗꯨꯅ ꯅꯔꯃꯗꯥ ꯑꯩꯒꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯤꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯗ ꯐꯖꯕ ꯗꯦꯀꯣꯔꯦꯁꯟ ꯇꯧꯔꯦꯕꯀꯣ, ꯍꯥꯎꯒꯗ ꯃꯥꯟꯕ ꯃꯌꯥꯝ ꯑꯃ ꯃꯤꯒꯤ ꯃꯥꯏꯊꯣꯡꯗꯀꯣ, ꯃꯁꯤ ꯃꯊꯧ ꯇꯥꯏꯌꯦꯕ, ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯌꯥꯎꯗꯕ ꯁꯤꯝꯄꯜ ꯕꯖꯥꯔꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯂꯥ ꯑꯃ ꯊꯥꯔꯒ ꯐꯤ ꯑꯃ ꯊꯥꯔꯒ ꯄꯣꯠ ꯌꯣꯟꯕꯒꯨꯝꯕꯅꯦꯕꯀꯣ, ꯀꯅꯥꯒꯨꯝꯕ ꯅꯨꯡꯁꯤꯕꯤꯔꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯂꯥꯛꯑꯒ ꯍꯦꯛꯇ ꯂꯧꯕꯤꯔꯕ, ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯩ ꯆꯦꯅꯦꯜꯁꯤꯗꯤꯀꯣ, ꯀꯩꯒꯨꯝꯕ ꯑꯃ ꯌꯥꯎꯈꯤꯗꯕ ꯁꯤꯝꯄꯜ ꯉꯁꯤ ꯆꯠꯂꯨꯔꯒ ꯏꯁꯩ ꯁꯛꯄꯗ ꯋꯥꯅ ꯕꯥꯏꯛ ꯏꯁꯀꯨꯇꯤ ꯊꯧꯔꯒ ꯔꯥꯏꯠ ꯈꯨꯠ ꯌꯦꯠꯅ ꯀꯩꯅꯣꯁꯦ ꯏꯁꯇꯥꯔꯤꯡ ꯒꯦꯠ ꯄꯥꯏꯔꯒ ꯑꯣꯏꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯂꯧꯕ ꯁꯨꯃꯥꯏꯅꯒ ꯍꯨꯃꯥꯡ ꯐꯤ ꯀꯥ ꯂꯧꯖꯔ ꯂꯥꯛꯑꯒ, ꯑꯗꯨꯁꯨ ꯌꯨꯝꯗ ꯂꯥꯛꯑꯒ ꯅꯦꯠ ꯌꯥꯗꯕꯅꯤꯅ ꯔꯦꯜ ꯀ꯭ꯔꯣꯁꯤꯡꯗ ꯅꯣꯏ ꯌꯨꯝꯗꯩꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯂꯥ ꯒꯗꯪ ꯉꯣꯏ ꯃꯌꯨꯝꯗꯩꯅ ꯃꯅꯤꯡꯒꯤ ꯃꯥꯟꯇꯣꯞꯇꯣ ꯑꯗꯨꯒ ꯍꯦꯟꯅ ꯁꯥꯡ ꯆꯠꯂꯤꯅꯤ, ꯑꯗꯨꯒ ꯆꯠꯂꯒꯅꯤ ꯀꯩꯅꯣꯅ ꯇꯥꯃꯡꯒꯣꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯤꯒꯁꯤ ꯅꯪ ꯊꯥꯖꯔ ꯋꯥꯈ꯭ꯔ ꯄꯣꯠꯅꯤꯀꯣ, ꯃꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯎꯈꯤꯗꯕꯅꯤ, ꯀꯅꯥꯒꯨꯝꯕꯒꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯏꯗꯤꯇꯤꯡ ꯌꯥꯎꯔ ꯃꯁꯤꯒ ꯃꯦꯇꯤꯛ ꯀꯣꯟꯁꯥꯒ ꯍꯥꯏꯗ ꯀꯩꯅꯣꯒ ꯍꯥꯞꯄꯗꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ, ꯑꯗꯣ ꯑꯩꯒꯤꯁꯤꯗꯤ ꯀꯔꯤꯝ ꯌꯥꯎꯗꯕꯅꯤ, ꯑꯗꯨꯅꯅꯤ ꯑꯩꯅ ꯇꯥꯃꯣꯅ ꯀꯔꯤꯝ ꯈꯪꯗꯦ ꯍꯥꯏꯁꯦ, ꯈꯪꯉꯕ, ꯑꯗꯨꯅꯅꯦ ꯑꯩꯅ ꯈꯪꯗꯦ ꯍꯥꯏꯁꯦ ꯅꯔꯃꯗꯥ ꯈꯪꯕ꯭ꯔꯥ, ꯅꯪꯅꯗꯤ ꯇꯥꯡꯒꯣꯟ ꯌꯥꯝ ꯍꯩꯒꯗꯕ ꯃꯥꯟꯕ, ꯀꯔꯤꯝ ꯍꯩꯇꯦ, ꯇꯥꯡꯒꯣꯟꯅ ꯀꯔꯝ ꯀꯥꯟꯗ ꯃꯣꯕꯥꯏꯜ ꯌꯨꯁ ꯇꯧꯗꯣꯏꯁꯦ ꯍꯥꯏꯌꯨꯅꯦ, ꯅꯣꯡꯉꯥꯜꯂ ꯄꯨꯡ 4:30 4ꯗ ꯍꯧꯒꯠꯂꯦ, ꯏꯔꯤ ꯃꯥꯏꯊ ꯊꯣꯛꯑꯔꯦ ꯏꯁꯩ ꯆꯠꯂꯦ, ꯀꯩꯗꯧꯕꯒꯤ ꯑꯣꯏꯗꯣꯏꯅꯣ 10K ꯀꯩꯗꯧ 10Kꯗꯒꯤ ꯍꯦꯟꯕ 100Kꯁꯨ ꯌꯧꯔꯛꯈꯤꯅꯤ, ꯑꯩꯁꯨ ꯕ꯭ꯔꯗꯔꯒꯤꯗꯃꯛ ꯍꯣꯠꯅꯒꯦ 100K ꯌꯧꯅꯕ, ꯑꯣ ꯃꯥꯏ ꯒꯣꯗ ꯏꯅꯥꯎ ꯀꯤꯔꯇꯟ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯊꯥꯒꯠꯆꯔꯤ, ꯍꯣꯠꯅꯕꯤꯔꯦ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯔꯦ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯦ ꯑꯩꯒꯤ ꯏꯅꯥꯎ ꯀꯤꯔꯇꯟ, ꯉꯁꯤꯐꯥꯎ ꯑꯩꯒꯤ ꯆꯍꯤ ꯑꯃ ꯐꯥꯕꯁꯤꯒ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤ, ꯑꯗꯨꯕꯨ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯔꯕ ꯉꯁꯤꯒꯤ ꯆꯤꯟꯕꯥꯜꯒꯤ ꯋꯥꯍꯩ ꯑꯁꯦ ꯉꯁꯤꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯑꯍꯥꯟꯕ ꯇꯥꯔꯤꯀꯣ, ꯉꯁꯤ ꯑꯩ ꯗꯥꯏꯔꯤꯗ ꯏꯔꯒ ꯊꯝꯒꯗꯧꯔꯝꯃꯤ ꯉꯁꯤꯗꯤ ꯀꯣ, ꯑꯗꯨꯅ ꯌꯧꯕꯁꯨ ꯉꯝꯕ ꯑꯣꯏꯒꯦ, ꯑꯗꯨꯕꯨ ꯊꯥꯖꯕꯗꯤ ꯋꯥꯠꯂꯤ, ꯑꯗꯨꯅꯤ ꯏꯅꯥꯎꯕꯨꯁꯨ ꯅꯌꯥꯝꯕ ꯃꯪꯒꯣꯜꯅ ꯄꯨꯟꯁꯤ ꯂꯩꯔꯤ ꯃꯈꯩ ꯏꯅꯥꯎ ꯀꯤꯔꯇꯟꯕꯨ ꯀꯥꯎꯕ ꯉꯝꯖꯔꯣꯏ, ꯑꯗꯨ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎꯅ ꯃꯅꯤꯄꯨꯔ ꯏꯔꯥꯡꯅ ꯇꯞꯄ ꯃꯇꯝꯗ, ꯀꯁꯥꯔ ꯂꯝꯗꯝ ꯂꯦꯡꯕꯤꯔꯛꯄ ꯃꯇꯝꯗ ꯅꯌꯥꯝꯕꯅꯀꯣ ꯊꯕꯛ ꯆꯥꯎꯅ ꯄꯥꯝꯕꯣꯝ ꯋꯥꯡ ꯊꯥꯡꯒꯠꯂꯒ ꯏꯅꯥꯎꯕꯨ ꯑꯣꯛꯅ ꯂꯩꯔꯝꯒꯗꯧꯅꯤ, ꯏꯌꯥꯝꯕꯅ ꯏꯅꯥꯎꯒꯤ ꯂꯥꯛꯄ ꯃꯇꯝꯗꯀꯣ, ꯏꯌꯥꯝꯕꯒꯤ ꯈꯥꯄꯣꯛꯁꯪꯁꯤꯒ
ꯂꯥꯏꯔꯕꯒꯤ ꯈꯝꯕꯛ ꯁꯪꯁꯤꯠꯀꯅ ꯏꯅꯥꯎꯕꯨꯅ ꯑꯦꯛꯗꯝ ꯆꯥꯎꯅ ꯉꯥꯏꯅ ꯑꯣꯛꯅ ꯂꯩꯒꯗꯧꯕꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯌꯥꯝꯕꯅ ꯏꯅꯥꯎꯕꯨꯡꯁꯤꯀꯣ ꯇꯥꯗꯣ ꯃꯪꯒꯣꯜ ꯈꯪꯗ꯭ꯔꯁꯨ ꯃꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯔꯨ ꯑꯦꯜꯕꯤꯁꯁꯦ ꯃꯤ ꯃꯌꯥꯝꯅ ꯌꯦꯡꯒꯦ ꯀꯣꯃꯦꯟ ꯏꯔꯛꯇ꯭ꯔꯁꯨ ꯑꯣ ꯃꯥꯏ ꯒꯣꯗ ꯑꯣ ꯃꯥꯏ ꯒꯣꯗ ꯅꯃꯗꯥ ꯊꯥꯒꯠꯆꯔꯤ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯋꯥꯍꯩꯅꯤ ꯑꯩꯒꯤ ꯀꯤꯔꯇꯟ ꯑꯃꯁꯨꯡ ꯅꯔꯃꯗꯥ ꯇꯥꯃꯪꯒꯣꯜ ꯈꯪꯗ꯭ꯔꯁꯨ ꯃꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯔꯣ ꯑꯦꯜꯕꯤꯁꯦ ꯃꯤ ꯃꯌꯥꯝꯅ ꯌꯦꯡꯒꯦ ꯀꯣꯃꯦꯟ ꯏꯔꯛꯇꯁꯨ ꯑꯣ ꯃꯥꯏ ꯒꯣꯗ ꯅꯔꯃꯗꯥ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯇꯧꯍꯩꯕꯅꯤ ꯌꯨꯇꯨꯕꯀꯤ ꯔꯤꯜꯁ ꯁꯦꯝꯕꯒꯤ ꯇꯧꯍꯩꯕꯅꯤ ꯌꯨꯇꯨꯕꯀꯤ ꯔꯤꯜꯁ ꯁꯦꯝꯕꯒꯤ ꯍꯣꯏ ꯑꯩ ꯔꯤꯜꯁ ꯁꯦꯝꯕꯒꯤꯁꯤꯗ ꯑꯩ ꯅꯔꯃꯗꯥꯗ ꯑꯩ ꯁꯪꯕ ꯃꯇꯝꯗꯀꯣ ꯑꯩ ꯃꯉꯣꯟꯗ ꯀꯣꯆꯤꯡ ꯈꯔ ꯆꯠꯀꯅꯤ ꯀꯣꯆꯤꯡ ꯈꯔ ꯇꯧꯅꯤ ꯑꯗꯨꯒ ꯑꯩ ꯇꯧꯔꯛꯄ ꯌꯦꯡꯕꯗꯒꯤ ꯃꯥꯡꯅꯒ ꯇꯥꯟꯅ ꯉꯝꯃꯔꯣꯏꯗꯕꯅꯤ ꯑꯩꯅ ꯍꯩꯇꯕꯀꯣ ꯁꯤꯒꯨꯝꯕꯁꯦ ꯍꯩꯇꯕꯗꯨꯅꯅꯤꯀꯣ ꯅꯃꯗ ꯍꯥꯏꯕ ꯇꯥꯗꯣ ꯃꯪꯒꯣꯜ ꯏꯟꯖꯥꯡꯅ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯣ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯁꯨ ꯑꯁꯦꯡꯕꯩꯅꯤ ꯑꯣ ꯃꯥꯏ ꯒꯣꯗ ꯀꯗꯥꯏꯗꯩꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯒꯗꯧꯅꯤꯀꯣ ꯑꯩ ꯏꯇꯣꯝꯇ ꯅꯠꯇꯦ ꯆꯦꯟꯅꯦꯜꯗ ꯂꯩꯕ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯚꯥꯏꯔꯦꯜ ꯑꯣꯏꯗꯅ ꯍꯥꯏꯕ ꯚꯥꯏꯔꯦꯜ ꯑꯣꯏꯗꯅꯒ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯗꯣ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯃꯄꯨꯗ ꯊꯧꯅꯤꯖꯒꯦ ꯏꯆꯟꯁꯨ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯗꯤ ꯃꯥꯏꯊꯤꯕ ꯀꯌꯥ ꯑꯋꯥꯕ ꯀꯌꯥ ꯂꯥꯛꯀꯅꯤ ꯑꯗꯨꯁꯤꯡꯗꯨ ꯃꯥꯌꯣꯛꯅꯔꯒ ꯆꯠꯂꯣ ꯃꯥꯏ ꯄꯥꯛꯈ꯭ꯔꯗꯤ ꯕ꯭ꯔꯗꯔ ꯃꯥꯏ ꯄꯥꯛꯈ꯭ꯔꯗꯤ ꯆꯨꯝꯃꯤ ꯅꯃꯗꯥꯗꯤ ꯖꯒꯣꯏ ꯁꯥꯕ ꯌꯥꯝꯅ ꯍꯩꯌꯦ ꯑꯔꯣꯏꯕꯗ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ ꯆꯨꯝꯃꯤ ꯁꯅꯥ ꯀꯗꯥꯏꯗꯒꯤ ꯀꯣꯆꯤꯡ ꯑꯩ ꯃꯁꯨ ꯍꯩꯇꯅ ꯁꯦꯝꯖꯔꯤ ꯁꯅꯥ ꯀꯕꯣꯛ ꯀꯕꯣꯛꯅꯤ ꯆꯨꯝꯃꯤ ꯀꯤꯔꯇꯟ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯥꯎꯈꯨꯝꯁꯦ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤꯀꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯤ ꯁꯨꯕ ꯍꯥꯏꯁꯤ ꯌꯥꯝꯅ ꯋꯥꯏ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯀꯣꯇꯣꯛ ꯀꯌꯥ ꯆꯩ ꯆꯥꯔꯒ ꯀꯣꯇꯣꯛ ꯀꯌꯥ ꯍꯨꯃꯥꯡ ꯇꯥꯔꯒ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯂꯒ ꯁꯛ ꯀꯨꯆꯨ ꯃꯛꯑꯒ ꯀꯥꯟꯗꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯤ ꯑꯣꯏꯒꯗꯧꯁꯦ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯏ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯠꯇ ꯁꯪꯀꯤꯇꯣꯟ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯅ ꯀꯥꯟꯅꯗ꯭ꯔꯦꯀꯣ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥ ꯒꯨꯔꯨꯗꯦꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯒꯨꯔꯨꯒꯤ ꯐꯤ ꯁꯨꯕ ꯒꯨꯔꯨꯗꯦꯕꯒꯤ ꯐꯤ ꯑꯥꯏꯔꯣꯟ ꯆꯥꯕ ꯒꯨꯔꯨꯗꯦꯕꯒꯤ ꯀꯔꯇꯥꯜ ꯐꯦꯡꯕ ꯒꯨꯔꯨꯒꯤ ꯆꯄꯜ ꯇꯩꯊꯣꯛꯄ ꯀꯣ ꯒꯨꯔꯨꯅ ꯆꯥꯕ ꯁꯦꯡꯕ ꯒꯨꯔꯨꯅ ꯉꯥꯏꯍꯥꯛ ꯇꯧꯕ ꯊꯕꯛꯇꯣ ꯑꯩꯅ ꯆꯪꯉ ꯁꯨꯕ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯔꯕ ꯀꯥꯟꯗ ꯃꯗꯤ ꯄꯩꯁꯥ ꯐꯪꯕ ꯃꯇꯝꯗꯁꯨ ꯒꯨꯔꯨꯗꯦꯕꯗ ꯂꯣꯏꯅ ꯀꯠꯊꯣꯛꯄ ꯃꯗꯨ ꯒꯨꯔꯨꯗꯦꯕꯅ ꯄꯦꯟꯗꯅ ꯀꯔꯤ ꯀꯔꯤꯅꯣ ꯄꯨꯈꯣꯁꯦ ꯍꯥꯏꯅ ꯄꯤꯊꯣꯛꯄ ꯑꯗꯨꯒ ꯄꯨꯅ ꯂꯥꯛꯄ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯨꯅ ꯋꯥꯖꯔꯨꯕꯗꯨꯅ ꯉꯁꯤ ꯍꯩꯇꯅ ꯀꯣ ꯀꯤꯔꯇꯟ ꯑꯌꯥꯝꯕꯅ ꯀꯁꯥꯔ ꯂꯝꯗꯝꯁꯤꯗ ꯀꯁꯥꯔꯗ ꯂꯩꯕꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯅꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯅꯥꯝ ꯈꯔ ꯁꯣꯟꯖꯔꯒ ꯐꯪꯉꯛꯄꯗꯨ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ
ꯁꯥꯡꯉ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯂꯦꯟꯖꯔꯤꯕꯅꯤꯀꯣ ꯆꯨꯝꯃꯤ ꯏꯅꯥꯎꯅ ꯍꯥꯏꯕꯤꯕꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ ꯊꯕꯛ ꯇꯧꯕꯁꯤ ꯋꯥꯗꯅ ꯃꯍꯩ ꯌꯥꯝꯕ ꯌꯥꯗꯦ ꯀꯣ ꯋꯥꯗꯅ ꯀꯩꯗꯧꯕ ꯑꯣꯏꯕ ꯌꯥꯗꯦ ꯋꯥꯡꯈꯩ ꯋꯥꯔꯒ ꯀꯣꯇꯣꯛ ꯀꯌꯥ ꯆꯥꯕꯣꯏ ꯆꯥꯗꯕ ꯑꯍꯤꯡ ꯁꯣꯏꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯒ ꯃꯤꯁꯦꯟ ꯈꯥꯡꯉꯦ ꯍꯥꯏꯔꯒꯅꯤ ꯑꯩꯈꯣꯏꯅ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯋꯥꯗꯅꯗꯤ ꯑꯣꯏꯕ ꯌꯥꯗꯦ ꯌꯥꯝ ꯆꯨꯝꯃꯤ ꯑꯩꯒꯤ ꯏꯅꯥꯎ ꯁꯅꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯁꯅꯥꯕꯨ ꯃꯇꯝ ꯂꯩꯕꯗ ꯍꯥꯏꯕꯨꯅ ꯊꯧꯖꯥꯟꯕꯤꯌꯨ ꯑꯣꯏꯁꯅꯨ ꯇꯧ ꯈꯨꯗꯤꯡꯗ ꯑꯩ ꯀꯤꯔꯇꯟ ꯀꯔꯤꯒꯨꯝꯕ ꯑꯌꯥꯝꯕꯅ ꯅꯥꯝ ꯁꯣꯟꯕ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯟꯕ ꯚꯛꯇ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤꯀꯣ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯍꯥꯏꯁꯤꯅꯤ ꯃꯇꯝ ꯄꯨꯝꯕꯗ ꯏꯅꯥꯎꯕꯨ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯕꯤꯔꯤꯕ ꯏꯔꯝꯗꯝꯒꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯅ ꯊꯧꯖꯥꯟꯕꯤꯌꯨ ꯑꯣꯏꯁꯅꯨ ꯃꯇꯝ ꯄꯨꯝꯕꯗꯀꯣ ꯍꯩꯇꯦꯗ ꯍꯥꯏ ꯏꯪꯂꯤꯁ ꯁꯦꯝꯕꯒꯤ ꯏꯁꯩꯒ ꯂꯩꯔꯝꯂꯔꯣꯏ ꯃꯉꯣꯟꯗꯁꯨ ꯈꯔ ꯇꯥꯛꯄꯤꯌꯨꯅꯦ ꯍꯥꯏ ꯑꯣꯍꯣ ꯑꯣꯏ ꯃꯥ ꯁꯅꯥ ꯍꯥꯏ ꯑꯁ ꯑꯩꯈꯣꯏ ꯅꯔꯃꯗꯥꯅꯒ ꯃꯥꯒ ꯇꯧꯕꯁꯤꯗꯤꯕꯨ ꯑꯩꯗꯤ ꯏꯊꯣꯝꯇꯒ ꯅꯣꯛꯏꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯁꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯉꯩ ꯊꯥꯖꯗꯕ ꯃꯥꯏ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯃꯥꯅ ꯁꯦꯝꯕ ꯔꯤꯜꯗꯨꯒ ꯈꯪꯉꯕ ꯍꯦꯛꯇꯪ ꯃꯥꯏ ꯃꯁꯥꯁꯤꯅꯗꯤ ꯈꯔ ꯑꯩꯈꯣꯏꯗꯤ ꯈꯔ ꯆꯥꯎꯕꯅꯤꯀꯣ ꯑꯗꯨꯝ ꯌꯥꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥꯏ ꯃꯁꯥꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦꯀꯣ ꯁꯅꯥ ꯑꯩꯈꯣꯏꯒꯤ ꯅꯔꯃꯗꯥꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯁꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯇꯥ ꯃꯪꯒꯦꯁꯀꯔꯒꯤ ꯃꯔꯤ ꯀꯅꯥ ꯍꯤꯟꯗꯤꯒꯤ ꯑꯩꯁꯤꯗꯤ ꯌꯥꯝ ꯈꯪꯗꯦꯀꯣ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯈꯪꯗꯦꯕ ꯐꯖꯕ ꯏꯁꯩ ꯃꯔꯒꯗꯤ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯖꯣ ꯃꯁꯤ ꯃꯥꯡ ꯇꯧꯕꯁꯤꯗꯤ ꯑꯩꯗꯤꯕꯨ ꯅꯣꯛꯏ ꯍꯥꯏꯁꯤꯅꯤ ꯑꯃꯨꯛ ꯄꯨꯛꯅꯤꯡ ꯄꯥꯏꯕ ꯌꯥꯎꯔꯤꯅꯤꯀꯣ ꯃꯇꯧ ꯁꯨꯡ ꯃꯥꯟꯗꯕꯒ ꯃꯥꯅ ꯃꯥꯏ ꯐꯤꯕꯝꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯈꯔ ꯆꯥꯎꯋꯦ ꯃꯁꯥꯁꯤꯀꯣ ꯑꯗꯨꯒ ꯃꯥꯅ ꯃꯁꯥꯗꯤ ꯀꯔꯤꯒꯨꯝꯕ ꯌꯥꯎꯗꯦ ꯑꯗꯨꯃꯥꯏꯅ ꯌꯥꯡꯅ ꯍꯦꯛꯇ ꯃꯥꯅ ꯇꯧꯕ ꯑꯦꯛꯇꯤꯡ ꯗꯥꯟꯁ ꯃꯔꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯦꯛꯗꯝ ꯁꯨꯄꯔꯅꯤꯕ ꯁꯨꯄꯔ ꯍꯥꯏꯁꯦ ꯄꯨꯔꯥ ꯎꯄꯔꯅꯤ ꯏꯟꯗꯤꯌꯥꯟ ꯑꯥꯏꯗꯜꯗ ꯍꯥꯏꯗ꯭ꯔꯅ ꯀꯩꯅꯣꯅ ꯁꯨꯄꯔꯁꯦ ꯎꯄꯔ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯗꯤ ꯎꯄꯔꯁꯦ ꯎꯄꯔ ꯑꯣꯏꯔꯦ ꯃꯥꯗꯤ ꯌꯥꯝ ꯍꯩ ꯃꯁꯤ ꯀꯩꯅꯣꯅꯤꯗ ꯁꯅꯥ ꯃꯥꯒꯤ ꯍꯩꯅꯕ ꯃꯥꯒꯤ ꯄꯤꯊꯣꯛꯄ ꯍꯥꯏꯕꯁꯨ ꯂꯩꯌꯦꯕꯀꯣ ꯑꯁꯤ ꯃꯥꯒꯤ ꯀꯩꯅꯣꯅꯤ ꯃꯁꯤ ꯑꯩꯅ ꯍꯦꯛꯇ ꯇꯧꯔꯒꯇ ꯀꯩꯗ ꯑꯩꯈꯣꯏ ꯅꯔꯃꯗꯥꯅ ꯔꯤꯜ ꯁꯦꯝꯃꯒ ꯌꯥꯝ ꯐꯖꯩ ꯃꯑꯣꯡ ꯇꯥꯏ ꯍꯥꯏꯅ ꯑꯩꯅ ꯍꯦꯛ ꯇꯧꯔꯒ ꯑꯣꯏꯒꯗꯧ ꯅꯠꯇꯦꯕꯀꯣ ꯍꯣꯏ ꯑꯣꯏꯒꯅꯤ ꯃꯤꯅ ꯌꯦꯡꯒꯅꯤ ꯑꯗꯨ ꯃꯥ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯆꯨꯕ ꯉꯝꯃꯣꯏꯑꯕ ꯀꯩꯒꯤꯅꯣꯁꯦ ꯃꯥꯒꯤ ꯍꯩꯅꯕ ꯃꯥꯒꯤ ꯄꯤꯊꯣꯛꯄ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯁꯤꯅꯤ ꯀꯅꯥꯒꯨꯝꯕꯅ ꯗꯥꯛꯇꯔ ꯑꯣꯏꯅꯤꯡꯉꯤ ꯑꯗꯣ ꯃꯃꯥ ꯃꯄꯥꯅ ꯑꯦꯗꯚꯣꯀꯦꯠ ꯑꯣꯏꯔꯁꯨ ꯌꯥꯗꯦꯕ ꯉꯁꯥꯏ ꯃꯥꯅ ꯄꯥꯝꯖꯕ ꯁꯤꯟꯐꯝꯗꯣ ꯑꯗꯨꯝ ꯆꯪꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯍꯥꯏꯁꯦ ꯃꯥꯒꯤ ꯄꯛꯅꯕ ꯃꯥꯒꯤ ꯆꯨꯅꯕ ꯑꯁꯤꯅꯦꯕꯀꯣ ꯌꯥꯝꯅ ꯄꯛꯆꯩ ꯃꯥꯒꯤꯗꯣ ꯌꯥꯝ ꯄꯛꯆꯕ ꯍꯥꯏꯁꯦ ꯀꯔꯤꯝ ꯍꯥꯏꯉꯥꯏꯇꯦ ꯑꯩꯒꯤꯁꯦ ꯆꯨꯝ ꯃꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯋꯥꯔꯤ ꯁꯨꯅꯔꯦ ꯀꯥꯏꯅ ꯃꯥꯡꯉ ꯋꯥꯔꯤ ꯁꯨꯅꯔꯦꯅ ꯁꯨꯝ ꯊꯥꯒꯠꯄ ꯅꯠꯇꯦꯀꯣ ꯑꯩꯗꯤ ꯊꯃꯣꯏꯗꯒꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩꯗꯤ ꯌꯥꯝ ꯊꯥꯒꯠꯂꯤ ꯑꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯤ ꯌꯥꯝ ꯋꯥꯏꯑꯦ ꯏꯆꯤꯟ ꯏꯅꯥꯎ ꯊꯥꯖꯔꯨ ꯅꯣꯏ ꯃꯌꯥꯝꯕꯨ ꯅꯣꯡꯃ ꯅꯔꯃꯗꯥꯁꯨ ꯂꯥꯛꯑꯒ ꯈꯪꯒꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯇꯥꯃꯣꯒꯣꯅ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯦ ꯑꯁꯤ ꯑꯣꯏꯕꯣꯔꯦ ꯍꯥꯏꯁꯦ ꯅꯪ ꯈꯪꯒꯅꯦꯀꯣ ꯅꯪ ꯊꯥꯖꯔꯣꯏ ꯑꯩ ꯑꯌꯨꯛ ꯅꯨꯡꯗꯥꯡꯒ ꯌꯨꯝꯗꯩ ꯊꯣꯛꯄ ꯃꯤ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯆꯦꯅꯦꯜ ꯌꯨꯇꯨꯕꯁꯦ ꯄꯥꯏꯔꯨꯕꯗꯒꯤꯀꯣ ꯅꯨꯡꯗꯥꯡ ꯄꯨꯡ 11:30ꯒꯁꯦ ꯔꯤꯌꯦꯜ ꯁꯣꯔꯣꯛꯇ ꯂꯩꯔꯤꯅꯦ ꯑꯩꯅ ꯅꯣꯏ ꯎꯏꯗꯅꯀꯣ ꯑꯩꯅꯒ ꯑꯃꯨꯛ ꯔꯤꯌꯦꯜ ꯁꯣꯔꯣꯛꯇ ꯆꯠꯄꯒꯤ ꯋꯥꯛꯀꯤꯡ ꯆꯠꯄꯒꯤ ꯎꯍꯟꯕꯗꯣ ꯃꯗꯨ ꯇꯥꯟ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯤꯅꯤꯅꯦ ꯊꯥꯖꯔꯣꯏꯌꯦ ꯋꯥꯎ ꯑꯩꯈꯣꯏ ꯀꯣꯔꯧ ꯂꯥꯛꯑꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯏꯌꯥꯝꯕ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯀꯣꯔꯧ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯀꯣꯔꯧ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯀꯣꯔꯧ ꯅꯪ ꯑꯩ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯁꯟꯖꯝ ꯌꯥꯎꯔꯤꯅꯀꯣ ꯅꯔꯃꯗꯥ ꯁꯤꯡꯍ ꯂꯩꯔꯦꯅꯀꯣ ꯃꯣꯏ ꯄꯨꯝꯅꯃꯛꯁꯦ ꯀꯅꯦꯛ ꯇꯧꯔꯣ ꯀꯣꯔꯧ ꯀꯣ ꯀꯅꯦꯛ ꯇꯧꯔꯣ ꯁꯞꯄꯣꯔꯠ ꯇꯧꯔꯣ ꯃꯣꯏ ꯁꯣꯏꯗꯅ ꯅꯪꯉꯣꯟꯗ ꯍꯜꯂꯛꯀꯅꯤ ꯀꯣꯔꯧ ꯇꯥꯕ꯭ꯔꯥ ꯇꯥꯃꯣꯅ ꯍꯥꯏꯁꯦ ꯂꯩꯔꯤꯕ ꯁꯅꯥ ꯃꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏ ꯅꯔꯃꯗꯥ ꯃꯈꯣꯏꯅꯤ ꯅꯪ ꯀꯅꯦꯛ ꯇꯧꯔꯣ ꯅꯪ ꯁꯞ ꯇꯧꯔꯣ ꯑꯗꯣ ꯀꯣꯃꯦꯟ ꯊꯔꯝꯃꯨ ꯑꯗꯣ ꯃꯣꯏ ꯁꯣꯏꯗꯅ ꯅꯪꯉꯣꯟꯗ ꯀꯣꯃꯦꯟ ꯕꯦꯛ ꯍꯜꯂꯛꯀꯅꯤ ꯅꯪꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯀꯣꯔꯧ ꯇꯥꯕ꯭ꯔꯥ ꯑꯗꯨ ꯇꯥꯡꯒꯣꯟ ꯆꯦꯅꯦꯜꯗ ꯄꯨꯡ 12 ꯃꯅꯨꯡꯁꯤꯗ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯀꯣꯔꯧꯅ ꯆꯪꯉꯛꯄꯩꯗꯃꯛꯇ ꯇꯥꯃꯣꯅ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯂꯤ ꯅꯦꯠ ꯄꯦꯛ ꯍꯥꯞꯄꯣ 149ꯒꯤ ꯌꯥꯗꯦ ꯍꯥꯏꯕꯅꯤꯅ ꯃꯗꯥ ꯑꯩ ꯍꯥꯞꯄꯦ ꯌꯥꯗꯦ ꯍꯥꯏꯕ ꯍꯣꯏ ꯇꯧꯒꯦ ꯏꯌꯥꯝꯕ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯔꯃꯗꯥ ꯑꯃꯁꯨꯡ ꯁꯅꯥꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯆꯪꯉꯛꯏꯕ ꯑꯩꯈꯣꯏꯒꯤ ꯅꯃꯦꯁ ꯀꯣꯔꯧꯁꯦ ꯀꯣꯔꯧꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯋꯣ ꯀꯣꯔꯧꯅ ꯁꯣꯏꯗꯅ ꯇꯧꯅꯤ ꯍꯥꯏꯔꯦꯀꯣ ꯀꯣꯔꯧ ꯁꯞꯄꯣꯔꯠ ꯇꯧꯀꯣ ꯑꯗꯣ ꯕꯔꯗꯔꯒꯤ ꯅꯝꯕꯔ ꯄꯥꯝꯃꯦ
ꯑꯩ ꯅꯝꯕꯔ ꯍꯥꯏꯔꯛꯀꯦ ꯀ꯭ꯔꯤꯇꯟ ꯑꯩ ꯍꯥꯏꯔꯛꯀꯦ ꯍꯣꯏ ꯁꯥꯞ ꯇꯧꯒꯦ ꯍꯥꯏ ꯎꯔꯦꯗꯅ ꯀꯣꯔꯧ ꯅꯪꯅ ꯅꯃꯗꯥꯁꯦ ꯀꯔꯤ ꯀꯧꯅꯤ ꯏꯆꯦ ꯀꯧꯒꯗꯕꯅꯤ ꯏꯆꯦ ꯅꯔꯃꯗꯥ ꯆꯤꯡꯉꯃꯥꯏ ꯆꯦꯅꯦꯜꯗꯣ ꯍꯧꯖꯤꯛꯃꯛ ꯅꯪ ꯁꯞ ꯇꯧꯔꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯊꯝꯃꯣ ꯑꯗꯨꯒ ꯃꯥꯏ ꯚꯤꯗꯤꯑꯣꯗꯣ ꯑꯝꯇꯪ ꯐꯨꯜ ꯚꯤꯗꯤꯑꯣ ꯌꯦꯡꯉꯣꯀꯣ ꯐꯨꯜ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯑꯗꯨꯒ ꯅꯪ ꯂꯥꯏꯛ ꯇꯧꯔꯣ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛ ꯌꯦꯡꯉꯣ ꯁꯣꯏꯗꯅ ꯏꯆꯦ ꯅꯔꯃꯗꯥ ꯑꯩꯈꯣꯏ ꯁꯅꯥ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤꯀꯣ ꯀꯣꯔꯧ ꯅꯪ ꯊꯥꯖꯕꯤꯌꯨ ꯅꯌꯥꯝꯅ ꯍꯥꯏꯁꯦ ꯂꯥꯏꯛ ꯇꯧꯔꯝꯃꯨꯀꯣ ꯑꯩ ꯐꯥꯒꯤ ꯌꯥꯗꯦ ꯁꯅꯥꯅ ꯍꯥꯏꯔꯦ ꯍꯣꯏ ꯁꯥꯞ ꯇꯧꯒꯦ ꯍꯥꯏ ꯅꯨꯃꯤꯠꯇꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯔꯦ ꯀ꯭ꯔꯤꯇꯟ ꯑꯗꯣ ꯑꯩ ꯂꯝꯕ ꯄꯤꯔꯛꯀꯦ ꯀꯣ ꯑꯩ ꯐꯥꯒꯤ ꯌꯥꯗꯦ ꯅꯃꯗ ꯍꯥꯏ ꯅꯃꯗ ꯁꯅꯥ ꯀꯞꯈ꯭ꯔꯦ ꯀꯔꯤ ꯀꯞꯄꯤꯅꯣ ꯅꯃꯗ ꯀꯔꯤ ꯀꯞꯄꯤꯅꯣ ꯀꯩꯗꯧꯔꯦ ꯂꯥꯏꯇꯟ ꯑꯣꯖꯥ ꯑꯣ ꯃꯥꯏ ꯒꯣꯗ ꯕꯦꯛꯇꯔ ꯀꯨꯀꯤꯡ ꯑꯦꯟ ꯕ꯭ꯂꯣꯛ ꯆꯪꯉꯛꯑꯦ ꯂꯥꯏꯇꯟ ꯑꯣꯖꯥ ꯊꯦꯡꯀ꯭ꯌꯨ ꯕꯦꯛꯇꯔ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯣ ꯃꯥꯏ ꯒꯣꯗ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯕꯦꯛꯇꯔ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯔꯛꯄꯁꯦ ꯑꯩ ꯃꯪꯒꯨꯝꯕꯅꯤꯀꯣ ꯉꯁꯤ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯕꯦꯛꯇꯔꯕꯨ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯦꯛꯇꯔ ꯀꯨꯀꯤꯡ ꯑꯦꯟ ꯕ꯭ꯂꯣꯛ ꯆꯪꯉꯛꯑꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯁꯤ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯊꯦꯡꯉꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯕꯦꯛꯇꯔꯅ ꯆꯪꯕꯤꯔꯛꯇꯅ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯩ ꯕꯦꯛꯇꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯕꯦꯛꯇꯔ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯀꯣꯔꯧ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯀꯣꯔꯧ ꯆꯠꯈ꯭ꯔꯕꯅꯦ ꯀꯣꯔꯧ ꯂꯩꯔꯤꯕ꯭ꯔꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯗꯟ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯤꯜꯁꯨ ꯑꯣꯜꯗ ꯊꯝꯖꯔꯦ ꯋꯥꯎ ꯇꯥꯗꯣꯒꯤ ꯂꯥꯏ ꯑꯦꯜꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯥꯡꯕ ꯍꯩꯕꯅꯤꯅ ꯍꯧꯔꯗꯤ ꯑꯩ ꯊꯥꯒꯠꯄꯁꯤꯅ ꯃꯥꯅꯀꯣ ꯑꯗꯣ ꯀꯣꯔꯧ ꯅꯪꯒꯤ ꯃꯊꯛꯇ ꯀꯣꯃꯦꯟ ꯑꯃ ꯆꯦꯅꯦꯜ ꯑꯃ ꯆꯪꯉꯦꯁꯤ ꯎꯔꯦꯗꯅ ꯕꯦꯛꯇꯔ ꯀꯨꯀꯤꯡ ꯑꯦꯟ ꯕ꯭ꯂꯣꯛ ꯑꯁꯤ ꯅꯪ ꯀꯅꯦꯛ ꯂꯩꯕ꯭ꯔꯥ ꯀꯅꯦꯛ ꯂꯩꯇ꯭ꯔꯗꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯀꯅꯦꯛ ꯇꯧꯔꯣꯀꯣ ꯑꯗꯣ ꯁꯣꯏꯗꯅ ꯅꯪꯉꯣꯟꯗ ꯕꯦꯛ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯅꯪ ꯀꯣꯃꯦꯟ ꯑꯃ ꯊꯔꯝꯃꯨꯀꯣ ꯑꯗꯣ ꯃꯥꯁꯨ ꯁꯣꯏꯗꯅ ꯅꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯕ꯭ꯂꯨ ꯄꯤꯔꯧ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯑꯁꯤꯅꯤ ꯕ꯭ꯂꯨ ꯄꯤꯕꯁꯤꯅꯤꯁꯦ ꯌꯥꯗ꯭ꯔꯤꯁꯦ ꯕꯦꯛꯇꯔ ꯍꯩꯔꯦꯀꯣ ꯍꯥꯏꯔꯦꯀꯣ ꯆꯦꯅꯦꯜ ꯂꯩꯕ ꯂꯣꯏ ꯍꯥꯏꯔꯛꯎ ꯂꯣꯏꯅꯃꯛ ꯁꯥꯞ ꯇꯧꯔꯛꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯅꯤ ꯀꯣꯔꯧ ꯕꯦꯛꯇꯔ ꯀꯨꯀꯤꯡ ꯑꯦꯟ ꯕ꯭ꯂꯣꯛ ꯃꯥꯕꯨꯁꯨ ꯁꯞ ꯇꯧꯔꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯊꯝꯃꯨ ꯅꯔꯃꯗꯥ ꯂꯩꯔꯦ ꯃꯗꯨꯒꯗꯤ ꯁꯅꯥ ꯂꯩꯔꯦ ꯀꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯄꯤꯟ ꯃꯦꯁꯦꯖ ꯆꯦꯅꯦꯜ ꯃꯣꯇꯤꯚꯦꯁꯟ ꯍꯥꯏꯔꯕ ꯌꯥꯔꯕ ꯕ꯭ꯂꯨꯗꯣ ꯌꯥꯗ꯭ꯔꯤ ꯀꯥꯏ ꯆꯪꯕ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯑꯩꯕꯨ ꯒ꯭ꯌꯥꯟꯒ ꯃꯝꯃꯦꯅꯅꯤꯀꯣ ꯌꯥꯗ꯭ꯔꯦꯕꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗꯤ ꯁꯞꯄꯣꯔꯠ ꯈꯛꯇꯒꯤꯅꯤ ꯃꯌꯥꯝꯗ ꯇꯧꯕꯤꯌꯨ ꯈ꯭ꯋꯥꯏ ꯃꯈꯥꯗ ꯇꯥꯗ ꯃꯪꯒꯣꯜ ꯑꯩ ꯊꯝꯃꯒꯦ ꯑꯣꯀꯦ ꯅꯔꯃꯗꯥ ꯊꯦꯡꯀ꯭ꯌꯨ ꯅꯔꯃꯗꯥ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯝꯕ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯝꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯕꯒꯤꯗꯃꯛꯇ ꯅꯔꯃꯗꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯅꯔꯃꯗꯥ ꯅꯪꯒꯤꯗꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯄꯅꯤ ꯑꯩꯉꯣꯟꯗꯀꯣ ꯑꯗꯨꯅ ꯄꯣꯊꯥꯕꯤꯔꯣ ꯅꯔꯃꯗꯥ ꯑꯦꯟ ꯅꯪ ꯏꯇꯩꯃ ꯑꯅꯤꯄꯨ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯣꯗꯤꯂꯦꯇꯔꯗ ꯆꯪꯉꯣ
오케이. ꯑꯩꯒꯤ ꯑꯣꯏꯔꯁꯨ ꯄꯤꯔꯛꯎ ꯕ꯭ꯔꯗꯔ. ꯍꯣꯏ. ꯃꯣꯗꯤ ꯂꯦꯇꯔꯗ ꯆꯪꯉꯣ ꯃꯣꯗꯤ ꯀꯥꯏꯅ in message report remove channel activity at mood लाबा Victor cooking लाबा Victor bye नर्मदा नर्मदा good night ꯑꯩꯒꯤ ꯑꯣꯏꯔꯁꯨ ꯄꯤꯔꯛꯎ brother ꯍꯣꯏ Victor cooking and blog ꯒꯤꯗꯤ ꯇꯧꯖꯈ꯭ꯔꯦ ꯏꯂꯤꯁ ꯀ꯭ꯋꯦꯇꯟꯒ ꯁꯅꯥ ꯁꯦꯟꯖꯝ ꯃꯣꯏ ꯑꯅꯤꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤ ꯑꯣꯀꯦ ꯃꯤ ꯃꯌꯦꯡ ꯃꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯅꯝꯃꯨ ꯍꯥꯟꯅ ꯅꯝꯃꯨ ꯍꯥꯏꯕ ꯑꯣꯀꯦ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯈꯣ ꯑꯣꯀꯦ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯅꯈꯣꯏ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯣꯔꯧꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔ ꯈꯪꯗꯦꯅꯦ ꯀꯣꯔꯧꯗ नो कैसे करे कोरो ओके कोरो ब्लू लाबा ब्लू पिरमी कोरो दसो तादो मंगोल थमगे तादो मंगोल आई थमगे ओके नमदा गुड नाइट मैं पुनम गुड नाइट स्वीट ड्रीम गुड नाइट मुझे इधर चंगा बाय नमदा आईगी ओरसु पिरो को बना होय आई अखोय कितने नमु चंगे अखोय कितने चुपीरे देदी अखोय कितने चुपीरे हाना चंगा ओके लाए इयामा थैंक यू अदो कोरो आई वाचे नंग ताइको Victor cooking and blog sana madugadi अखोगी नर्मदा मरे अखोय कीर्तन लोयना नंग साप्तोको सपोर्ट तौरो मोइलोना नोना बेक तौरकनी ngasi नतसु हयेंग सोइन तौरकनी कोरो अदुना कोरो मतम पुंबदा मिंगोंदा सपोर्ट तौगलेप कनो मिगी वीडियो सु फुल येंको अखोयसिना लोयना सपोर्ट तौमिनसी कोरो तो Victor ने हायरे दो कमेंट Victor नाखो तौरो बदर कायना आई माय नंबर्स लहोगे 6009786208 6009786208 ओके थमजगे ओके कॉल तौरो होय तौरो केको कितन अदो आईगी नंबर हायरके कितनदा आई नंबर हायकेको Six double 097866208 ko okay two 872349 Kritan ay number chakrami ko lakani Sangeeta Devida 8822872349 ओके थमजगे थैंक यू कोरो अदुमाइना कोई सपोर्ट तौसिको होय
ꯕ꯭ꯔꯗꯔ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯕꯦꯛꯇꯔ ꯀꯨꯀꯤꯡ ꯆꯪꯕꯤꯔꯛꯄ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯕꯦꯛꯇꯔ ꯀꯨꯀꯤꯡ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯉꯁꯤ ꯑꯣ ꯕꯦꯛꯇꯔꯅ ꯁꯅꯥ ꯀꯅꯦꯛ ꯗꯟ ꯀꯣꯃꯦꯟ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯕꯦꯛꯇꯔꯅ ꯁꯅꯥꯗ ꯀꯅꯦꯛ ꯇꯧꯈ꯭ꯔꯦ ꯁꯅꯥ ꯁꯟꯖꯝꯒꯤꯁꯨ ꯁꯥꯞ ꯇꯧꯖꯔꯦ ꯑꯣ ꯁꯅꯥ ꯁꯟꯖꯝꯒꯤꯁꯨ ꯁꯥꯞ ꯇꯧꯖꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯁꯅꯥꯅꯁꯨ ꯀꯣꯔꯧꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯀꯣꯔꯧꯗꯨꯁꯨ ꯁꯞ ꯇꯧ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯅꯥꯗ ꯍꯥꯏꯖꯔꯤ ꯇꯥꯃꯣꯒꯣꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯅꯦꯠ ꯌꯥꯗ꯭ꯔꯤꯁꯤꯅ ꯆꯠꯇ꯭ꯔꯤꯕ ꯁꯅꯥꯗꯁꯨ ꯁꯞ ꯇꯧꯈ꯭ꯔꯦ ꯃꯔꯦ ꯀꯩꯕ ꯑꯣꯖꯥ ꯑꯩ ꯑꯂꯨ ꯈꯥꯃꯦꯟ ꯌꯣꯡꯆꯥꯛ ꯃꯔꯨ ꯏꯔꯣꯝꯕ ꯆꯥꯏ ꯑꯣꯏꯃꯥ ꯑꯥꯂꯨꯅ ꯃꯨꯟꯈꯠꯂꯛꯄ ꯈꯥꯃꯦꯟꯅ ꯐꯨꯊꯔꯛꯄ ꯌꯣꯡꯆꯥꯛꯅ ꯊꯤꯟꯕꯅꯦꯕꯀꯣ ꯑꯗꯨꯏꯗꯤ ꯍꯥꯎꯔꯝꯅꯤꯕꯣ ꯑꯥꯂꯨꯅ ꯕꯨꯛ ꯂꯥꯎ ꯇꯥꯕ ꯈꯥꯃꯦꯟꯅ ꯄꯣꯞ ꯂꯥꯎ ꯊꯥꯕ ꯌꯣꯡꯆꯥꯛ ꯃꯔꯨꯅ ꯐꯁ ꯄꯥꯏꯁꯤꯜꯂ ꯊꯤꯟꯕ ꯄꯨꯡꯆꯥꯏ ꯑꯗꯨꯏ ꯃꯍꯥꯎꯗꯤ ꯂꯣꯏꯔꯦꯗꯅ ꯑꯗꯨꯒꯤ ꯃꯍꯥꯎꯗꯤ ꯂꯣꯏꯔꯦ ꯍꯣꯏ ꯑꯣꯖꯥ ꯕꯦꯛꯇꯅ ꯍꯣꯏ ꯑꯣꯖꯥ ꯅꯣꯛꯈꯔꯦ ꯀꯣꯔꯧ ꯂꯩꯔꯤꯕ ꯉꯁꯤꯗꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯩꯁꯨ ꯑꯄꯥꯏꯕꯤ ꯑꯣꯏꯅ ꯇꯧꯔꯦ ꯏꯌꯥꯝꯕ ꯋꯥꯎ ꯍꯣꯏ ꯍꯣꯏ ꯅꯍꯥꯟꯅꯤ ꯆꯥꯎ ꯑꯗꯨ ꯅꯌꯥꯝꯕꯗꯤ ꯄꯥꯏꯗꯦ ꯆꯥꯒꯗꯝꯅꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯏꯁꯨ ꯑꯄꯥꯏꯕꯤꯒ ꯌꯥꯝ ꯁꯤꯖꯤꯟꯅꯅꯨꯗ ꯀꯣꯔꯧ ꯑꯗꯨ ꯃꯍꯨꯠꯇ ꯑꯍꯥꯎ ꯑꯍꯥꯎꯕ ꯚꯤꯖꯤꯇꯦꯕꯜ ꯁꯕꯖꯤ ꯆꯥꯎ ꯑꯗꯨꯅ ꯍꯛꯆꯥꯡ ꯐꯕꯅꯤ ꯀꯣꯔꯧ ꯁꯥꯎꯅꯨ ꯇꯥꯃꯣꯒꯣꯅ ꯅꯨꯡꯁꯤꯅ ꯁꯨꯝ ꯍꯥꯏꯔꯤꯅꯤꯀꯣ ꯑꯄꯥꯏꯕꯤꯗ ꯂꯨꯄꯥ 500 ꯄꯤꯔꯤꯁꯤ 500ꯒꯤ ꯁꯕꯖꯤ ꯑꯍꯥꯎ ꯑꯍꯥꯎ ꯂꯩꯔꯒ ꯁꯂꯥꯠꯀꯨꯝꯕ ꯆꯥꯕ ꯍꯛꯆꯥꯡꯗ ꯄ꯭ꯔꯣꯇꯤꯟ ꯑꯣꯏꯕꯀꯣ ꯅꯣꯡ ꯐꯥꯗꯣꯛꯅꯤꯗ ꯏꯌꯥꯝꯕ ꯁꯥꯎꯗꯦ ꯍꯣꯏꯗ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯏꯗ ꯅꯣꯛꯁꯦ ꯍꯥꯏꯅ ꯑꯗꯨ ꯆꯥꯔꯕꯗꯤ ꯅꯣꯏꯁꯨ ꯕꯕꯥ ꯃꯥꯅ ꯍꯥꯏꯔꯝꯒꯅꯤꯀꯣ ꯑꯗꯨ ꯆꯥꯔꯗꯤ ꯏꯔꯨ ꯃꯥꯏꯊ ꯊꯣꯛꯀꯗꯕꯅꯤ ꯀꯣꯜ ꯂꯤꯛ ꯂꯨꯊꯣꯛꯀꯗꯕꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯃꯤꯒ ꯃꯥꯟꯅꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯌꯨꯝꯗ ꯆꯥꯎꯔꯕ ꯏꯁꯣꯔ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯍꯪꯉ ꯆꯠꯀꯗꯕꯅꯤ ꯀꯣꯔꯧꯀꯣ ꯑꯩ ꯅꯣꯏꯒꯤ ꯃꯃꯥ ꯕꯕꯥꯁꯨ ꯇꯥꯛꯑꯝꯒꯅꯤ ꯑꯗꯨꯕꯨ ꯏꯌꯥꯝꯕꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯏꯅꯥꯎꯅꯤꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯑꯄꯥꯏꯕꯤ ꯆꯥꯔꯗꯤ ꯀꯣꯛꯂꯨ ꯇꯨꯝꯊꯣꯛꯀꯗꯕꯅꯤꯀꯣ ꯑꯗꯨ ꯍꯛꯆꯥꯡꯗꯣ ꯇꯥꯏꯪ ꯄꯪꯈꯥꯏ ꯑꯣꯏꯔꯕꯁꯨ ꯇꯨꯜꯁꯤꯠꯁꯨ ꯈꯤꯛꯇꯣꯛꯑꯒ ꯏꯃꯨꯡ ꯆꯪꯒꯗꯕꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯌꯨꯝꯗ ꯆꯥꯎꯔꯕ ꯂꯥꯏ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯍꯌꯦꯡ ꯍꯛꯆꯥꯡꯗ ꯑꯦꯐꯦꯛ ꯂꯥꯛꯀꯅꯤꯀꯣ ꯅꯨꯡꯁꯤꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯉꯥꯏꯔꯦ ꯉꯥꯏ ꯊꯣꯡꯉꯒꯅ ꯌꯥꯏꯐꯔꯦ ꯍꯥꯏ ꯉꯥꯔꯤ ꯇꯣꯉꯥꯅ ꯌꯥꯏꯐꯔꯦ ꯉꯥꯔꯤ ꯇꯣꯉꯥꯅ ꯌꯥꯏꯐꯔꯦ ꯍꯣꯏ ꯉꯥꯔꯤ ꯇꯣꯉꯥꯁꯨ ꯐꯩ ꯆꯨꯝꯃꯤ ꯏꯌꯥꯝꯕ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯀꯣꯔꯧ ꯌꯥꯝ ꯅꯨꯡꯁꯤ
ꯉꯥꯔꯤ ꯇꯣꯡꯉꯥ ꯍꯥꯏꯕꯁꯤꯗꯤ ꯕꯦꯛꯇꯔ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛꯇꯒꯤꯀꯣ ꯄꯣꯛꯄꯒ ꯆꯥꯎꯕꯗ ꯁꯨꯝ ꯉꯥꯔꯤ ꯇꯣꯡꯉꯥ ꯌꯥꯎꯔꯛꯑꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯩꯇꯩꯒꯤꯗꯤ ꯌꯥꯝꯅ ꯄꯥꯡꯒꯟ ꯀꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯤꯟꯖꯥꯡꯅꯤ ꯉꯥꯔꯤ ꯑꯇꯣꯡꯉꯥ ꯀꯥꯏꯁꯦ ꯃꯔꯨ ꯑꯣꯏꯕ ꯏꯌꯥꯎꯗ ꯌꯥꯗ꯭ꯔꯕ ꯉꯥꯔꯤ ꯇꯣꯡꯉꯥꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅꯦꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯀꯨꯝꯁꯤꯒꯤ ꯑꯣꯏꯅ ꯀꯣ ꯆꯪꯕꯤꯔꯛꯏꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯅꯤꯄꯨꯔꯒꯤ ꯏꯅꯥꯎ ꯀꯤꯔꯇꯟ, ꯑꯩꯅ ꯀꯥꯎꯕ ꯉꯝꯃꯔꯣꯏ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ꯫ ꯍꯣꯏ ꯑꯣꯖꯥ ꯍꯥꯏꯌꯦ ꯀꯩꯅꯣꯅ ꯕꯤꯛꯇꯔꯅ, ꯉꯁꯤ ꯗꯦꯠ 9 2024 ꯖꯨꯟ꯫ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ, ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯨꯝꯕ ꯀꯥꯏꯔꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯔꯒ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯀꯦꯞꯇꯟ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯏꯀꯣ, ꯂꯣꯏ ꯇꯧꯗꯕ ꯅꯠꯇꯦ ꯂꯣꯏ ꯇꯧꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯦꯞꯇꯟꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤ, ꯃꯅꯤꯄꯨꯔ ꯃꯆꯥꯗꯁꯨ ꯑꯐꯕ ꯌꯥꯝ ꯂꯩ, ꯀꯁꯥꯔ ꯃꯆꯥꯅꯁꯨ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔ ꯃꯆꯥꯁꯨ ꯀꯁꯥꯔꯁꯦ ꯀꯁꯥꯔ ꯃꯅꯨꯒꯔ ꯍꯥꯏꯌꯦꯕꯀꯣ, ꯑꯗꯨꯃꯥꯏꯅ ꯀꯁꯥꯔ ꯃꯤꯅꯁꯨ ꯃꯅꯤꯄꯨꯔ ꯃꯤꯗꯁꯨ ꯅꯨꯡꯁꯤꯗꯕꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ, ꯑꯁ ꯃꯣꯏꯗꯤ ꯀꯩꯅꯣꯝꯇꯅꯤ ꯀꯥꯏꯅ, ꯑꯩꯗꯤ ꯃꯗꯨ ꯈꯟꯗꯦꯀꯣ, ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯣꯖꯥꯗꯤ ꯀꯦ.ꯑꯦꯝ.ꯁꯤ ꯀ꯭ꯌꯨ꯫ ꯑꯗꯨꯅꯦ ꯕꯦꯛꯇꯔꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ? ꯕꯦꯛꯇꯔ ꯀꯨꯀꯤꯡ ꯑꯦꯟ ꯕ꯭ꯂꯣꯛꯁꯦ ꯑꯩ ꯀꯩ ꯍꯥꯏꯗꯨꯕ, ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯕꯦꯛꯇꯔꯁꯦ? ꯀꯦ.ꯑꯦꯝ.ꯁꯤ ꯍꯥꯏꯕꯗꯤ ꯏꯌꯥꯝꯕ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ? ꯑꯩ ꯉꯁꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯈ꯭ꯔꯕꯅꯤ, ꯑꯩ ꯉꯥ ꯊꯣꯡꯕꯅꯤ꯫ ꯑꯣ ꯑꯣꯖꯥ 30+ ꯅꯦ, ꯑꯣ ꯌꯨꯝ ꯄꯥꯜꯂꯕꯣ? ꯄꯥꯟꯒꯦ ꯍꯥꯏꯅ ꯊꯤꯔꯤ ꯑꯣꯖꯥ꯫ ꯅꯨꯄꯤ ꯊꯤꯔꯤꯅꯤꯀꯣ꯫ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯕꯣ? ꯀꯩꯅꯣ ꯂꯩꯁꯥꯕꯤꯅ ꯁꯨꯛ ꯃꯔꯥꯡ ꯀꯥꯏꯁꯨ ꯂꯩꯁꯥꯕꯤ ꯊꯤ ꯐꯪꯗ꯭ꯔꯤꯕꯅꯦ?
ꯀꯩꯇꯟꯅ ꯀꯩꯕ ꯕ꯭ꯔꯗꯔꯁꯤ ꯅꯨꯄꯤ ꯊꯤꯔꯕꯣ ꯊꯤꯗ꯭ꯔꯤꯕꯣ ꯈꯪꯗꯕꯒꯤ ꯍꯪꯕꯅꯤ ꯁꯥꯎꯅꯨꯀꯣ ꯀꯩ ꯁꯥꯎꯗꯣꯏꯅꯣꯕ ꯁꯥꯎꯗꯦ ꯑꯩ ꯅꯨꯄꯤ ꯊꯤꯔꯦ ꯈꯤꯇꯪ ꯑꯩ ꯅꯨꯄꯤ ꯃꯆꯥ 3 ꯂꯩꯀꯣ ꯈꯤꯇꯪ ꯑꯩ ꯀꯨꯏꯔꯦ ꯌꯨꯝ ꯄꯥꯟꯕ ꯑꯩ ꯅꯨꯄꯤ ꯃꯆꯥ 3 ꯂꯩ ꯀꯣ ꯂꯣꯏꯅ ꯁ꯭ꯀꯨꯜ ꯀꯥꯔꯦ ꯑꯗꯨꯒ ꯀꯦꯇꯟꯗꯤ ꯅꯨꯄꯤ ꯊꯤꯔꯕ ꯑꯣꯖꯥ ꯑꯩ ꯏꯇꯣꯝꯇ ꯉꯥꯏꯔꯕꯣ ꯀꯣꯃꯦꯟꯁꯦ ꯑꯣꯖꯥ ꯑꯩ ꯏꯇꯣꯝꯇ ꯉꯥꯏꯔꯕ ꯀꯣꯃꯦꯟꯁꯦ ꯑꯃꯅꯤ ꯁꯨꯝ ꯂꯩꯌꯦ ꯃꯔꯛ ꯃꯔꯛꯇ ꯕꯦꯛꯇꯔ ꯅꯪꯅ ꯅꯇꯣꯝꯇ ꯉꯥꯏꯔꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯉꯥꯏꯗꯦ ꯑꯩꯁꯨ ꯌꯦꯡꯂꯤ ꯍꯥꯏꯗꯨ ꯎꯔꯕ ꯅꯪꯅ ꯅꯇꯣꯝꯇ ꯉꯥꯏꯔꯕ ꯍꯪꯕ ꯑꯗꯨꯒ ꯀꯣꯔꯧꯅ ꯈꯨꯝꯃꯦꯁꯦ ꯉꯥꯏꯗꯦ ꯑꯩꯁꯨ ꯌꯦꯡꯂꯤ ꯍꯥꯏꯁꯦ ꯎꯔꯕ ꯑꯗꯨꯅꯤ ꯀꯤꯔꯇꯟ ꯑꯩ ꯅꯨꯄꯤ ꯊꯤꯔꯦ ꯑꯉꯥꯡ 3 ꯂꯩꯀꯣ ꯑꯉꯥꯡ 3ꯗ ꯁ꯭ꯀꯨꯜ ꯀꯥꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯠꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯀꯤꯔꯇꯟꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯀꯣ Wow! Good. Very good. Kirtan hai. ꯑꯩꯗꯤ ꯊꯤꯗ꯭ꯔꯤ IS exam ꯊꯥꯅꯕ ꯍꯣꯠꯅꯔꯤ brother. Good. Very good, Kirtan. Very good. ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯅꯥꯎ ꯀꯤꯔꯇꯟ IS exam ꯊꯥꯅꯕ ꯍꯣꯠꯅꯔꯤ brother. Okay, good, very good, Kirtan, very good. ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯌꯥꯝꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯌꯦꯡꯗꯒꯤꯗꯤ ꯅꯌꯥꯝꯕꯒꯤ LPꯗ ꯀꯨꯏꯅ ꯌꯥꯎꯒꯅꯨ IS ꯑꯃ ꯇꯝꯃꯛꯄ IS ꯑꯃ ꯄꯥꯁ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯁꯦ ꯈꯤꯇꯪ ꯑꯩꯁꯦ ꯏꯌꯥꯝꯕꯅ ꯏꯅꯥꯎꯕꯨ ꯅꯨꯡꯁꯤꯅ ꯍꯥꯏꯕꯅꯤ ꯇꯥꯛꯆꯕ ꯅꯠꯇꯦ ꯅꯪꯕꯨ ꯃꯥꯅ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯒꯅꯤ ꯑꯗꯨꯕꯨ IS ꯑꯃ ꯑꯣꯏꯅꯕ ꯇꯝꯃꯛꯄꯁꯤ ꯁꯦꯟ ꯌꯥꯝ ꯆꯪꯉꯦ ꯈꯤꯇꯪꯀꯣ ꯁꯦꯟ ꯌꯥꯝ ꯆꯪꯉꯦ ꯍꯣꯏ ꯅꯪꯒꯤ ꯕꯕꯥ ꯃꯃꯥ ꯁꯥꯔꯚꯤꯁ ꯇꯧꯔꯝꯕ ꯌꯥꯏ ꯇꯧꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯉꯤ ꯋꯥꯏ ꯀꯣ IS ꯑꯃ ꯄꯥꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯍꯥꯏꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯀꯣ ꯑꯩ ꯌꯥꯝꯅ ꯐꯪꯈ꯭ꯔꯦ ꯅ꯭ꯌꯨꯁꯇ ꯃꯩꯇꯩ ꯃꯆꯥ ISꯇ ꯌꯥꯝ ꯋꯥꯅ ꯇꯝꯃꯒ ꯑꯦꯛꯖꯥꯝ ꯊꯥꯅ ꯄꯥꯁ ꯇꯧꯔꯛꯄ ꯑꯗꯨꯅ ꯅꯌꯥꯝꯕꯅ ꯍꯥꯏꯒꯗꯕꯗꯤ ꯏꯅꯥꯎꯕꯨ ꯅꯨꯡꯁꯤꯅ ꯍꯥꯏꯕꯅꯤ ꯅꯌꯥꯝꯕꯒꯤꯗꯤ ꯃꯇꯝ ꯂꯦꯜꯂꯤꯕꯅꯤꯀꯣ ꯒꯣꯔꯃꯦꯟ ꯖꯣꯕꯁꯨ ꯇꯧꯍꯧꯗꯦ ꯅꯠꯇ ꯁꯪꯀꯤꯔꯇꯟ ꯆꯠꯂꯒ ꯐꯦꯃꯤꯂꯤ ꯆꯂꯥꯏꯕꯅꯤ ꯑꯗꯨꯅ ꯏꯅꯥꯎꯅ ꯉꯁꯤ IS exam ꯊꯥꯕꯒꯤ ꯍꯣꯠꯅꯔꯤꯕꯗꯣ ꯏꯌꯥꯝꯕꯅ ꯍꯥꯏꯒꯗꯕꯗꯤ ꯍꯌꯦꯡꯗꯒꯤ ꯐꯖꯅ ꯂꯥꯏꯔꯤꯛ ꯄꯥꯎ ꯀꯣ ꯗꯥꯅ ꯍꯥꯏꯁꯦ ꯏꯌꯥꯝꯕꯅ ꯍꯥꯏꯁꯦ ꯅꯪ ꯂꯥꯟꯅ ꯂꯧꯒꯅꯨ ꯅꯪ ꯆꯪꯉꯛꯎ ꯂꯥꯏꯔꯤꯛ ꯇꯧꯔꯝꯃꯨ ꯀꯣꯃꯦꯟ ꯊꯥꯔꯝꯃꯨ ꯕꯁ ꯂꯣꯏꯔꯦ ꯏꯌꯥꯝꯕꯁꯤꯅ ꯃꯔꯨꯅꯤ ꯏꯌꯥꯝꯕꯁꯤꯅ ꯃꯔꯨ ꯅꯠꯇꯦ ꯏꯅꯥꯎꯅ ꯍꯌꯦꯡ IS ꯄꯥꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯎꯀꯣ ꯅꯌꯥꯝꯕꯅ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯑꯣꯏꯅ ꯄꯣꯛꯄꯅꯤꯅ ꯏꯅꯥꯎꯅ IS ꯇꯝꯕꯗ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯃꯇꯝꯗ ꯃꯇꯦꯡ ꯇꯧꯕ ꯉꯝꯕ ꯌꯥꯏ ꯉꯝꯗꯕ ꯌꯥꯏ ꯀꯣ ꯑꯩꯈꯣꯏꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛ ꯄꯜꯂꯛꯄꯗ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯍꯌꯦꯡ ꯏꯅꯥꯎꯅ IS pass ꯇꯧꯅ ꯃꯦꯗꯤꯌꯥꯗ ꯐ꯭ꯂꯥꯁ ꯑꯣꯏꯕ ꯃꯇꯝꯗꯀꯣ ꯅꯌꯥꯝꯕꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯏꯅꯥꯎꯒꯤꯗꯃꯛꯇ ꯊꯧꯅꯤꯒꯅꯤ ꯑꯗꯨꯅ ꯏꯅꯥꯎꯅ ꯀꯔꯤꯒꯨꯝꯕ ISꯀꯤ ꯑꯦꯛꯖꯥꯝ ꯇꯝꯕ ꯀꯧꯕꯅꯤꯅ ꯍꯧꯖꯤꯛ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯅꯌꯥꯝꯕꯒꯤ LPꯗ ꯁꯔꯨꯛ ꯌꯥꯕꯁꯤꯗꯤ ꯅꯌꯥꯝꯕꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ
ꯏꯅꯥꯎꯕꯨ ꯊꯥꯒꯠꯆꯩ. ꯅꯦꯛꯁ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨꯀꯣ. ꯍꯌꯦꯡꯗꯒꯤꯗꯤ ꯃꯇꯝ ꯀꯨꯏꯅ ꯌꯥꯎꯕ ꯌꯥꯔꯔꯣꯏ. ꯑꯗꯨꯅ ꯏꯅꯥꯎꯒꯤ IAS ꯄꯥꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯨꯝꯕ ꯍꯤꯞꯄ ꯆꯥꯕ ꯊꯤꯕ ꯌꯥꯗꯦ ꯀꯣ. ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ. ꯑꯦꯛꯖꯥꯝ ꯄꯥꯁ ꯑꯣꯏꯔꯛꯇꯅ IAS ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯗꯅ ꯃꯦꯗꯤꯌꯥꯗ ꯂꯥꯛꯄ ꯄꯥꯎꯗꯣ ꯅꯌꯥꯝꯕꯅ ꯉꯥꯏꯅ ꯂꯩꯒꯅꯤꯀꯣ. ꯑꯩꯈꯣꯏ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯦ. ꯑꯩꯅ ꯈꯪꯂꯛꯄꯗꯒꯤ ꯏꯃꯥꯅ ꯍꯣꯠꯅꯔꯤ ꯑꯦꯛꯖꯥꯝꯒꯤ. ꯕꯇꯔ ꯀꯨꯀꯤꯡ ꯑꯦꯟ ꯕ꯭ꯂꯣꯛ. ꯀꯩ ꯂꯝꯗꯒꯤꯅꯣ ꯀꯣꯔꯧꯅ ꯍꯪꯉꯤ. ꯀꯤꯔꯇꯟ ꯑꯩꯗꯤ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯂꯤ. ꯍꯜꯂꯒ ꯂꯥꯏꯔꯤꯛ ꯄꯥꯔꯦ. ꯂꯣꯏꯔꯒ ꯂꯥꯏꯔꯤꯛ ꯆꯪꯂꯦ ꯏꯕꯅꯤ ꯕ꯭ꯔꯗꯔ. ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯏꯅꯥꯎ ꯀꯤꯔꯇꯟ. ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯦ. ꯏꯅꯥꯎꯒꯤ IAS ꯇꯝꯕꯩꯗꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯥꯏꯀꯣ. ꯊꯕꯛ ꯁꯨꯔꯒ ꯍꯜꯂꯒ ꯂꯥꯏꯔꯤꯛꯁꯨ ꯄꯥꯕ, ꯃꯃꯥꯒꯤ ꯃꯇꯦꯡꯁꯨ ꯇꯧꯕ. ꯁꯣꯏꯗꯅ ꯏꯅꯥꯎ ꯀꯤꯔꯇꯟꯅ IAS ꯄꯥꯁ ꯇꯧꯔꯛꯀꯅꯤ ꯑꯌꯥꯝꯕ ꯊꯥꯖꯩ. ꯑꯋꯥꯕꯗꯨꯗꯤ ꯃꯥꯏꯌꯣꯛꯆꯔꯒ ꯃꯥꯏ ꯄꯥꯛꯂꯒ ꯁꯣꯏ ꯆꯪꯉꯨ. ꯁꯣꯏꯗꯅ ꯄꯥꯁ ꯇꯧꯔꯛꯀꯅꯤ. ꯑꯌꯥꯝꯕꯅ ꯊꯥꯒꯠꯂꯤ. ꯏꯅꯥꯎꯕꯨ ꯃꯪꯒꯣꯜ ꯑꯣꯏꯌꯨ. ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ. ꯀꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ. ꯑꯌꯥꯝꯕ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯀꯩꯅꯣꯁꯦ ꯂꯥꯏꯔꯤꯛ ꯌꯧꯍꯧꯗꯦ ꯀꯣ. ꯑꯩꯈꯣꯏꯁꯨ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯍꯧꯔꯛꯏ. ꯑꯗꯨꯅ IAS ꯄꯥꯁ ꯇꯧꯗꯕ ꯌꯥꯗꯦꯀꯣ. ꯅꯪꯅ IAS ꯄꯥꯁ ꯇꯧꯗꯅ ꯊꯣꯔꯛꯄ ꯃꯦꯗꯤꯌꯥ ꯐ꯭ꯂꯥꯁ ꯅꯨꯃꯤꯠꯇꯣ ꯅꯪꯒꯤ ꯕꯕꯥꯅ ꯌꯦꯡꯉꯛꯀꯗꯧꯕ ꯀꯣ. ꯑꯗꯨꯅ ꯕꯕꯥ ꯂꯩꯈꯤꯗꯕ ꯀꯥꯎꯒꯅꯨ. ꯕ꯭ꯔꯗꯔꯒꯤ ꯂꯥꯏꯐꯁꯤꯗ ꯑꯩ ꯆꯪꯂꯛꯀꯅꯤ. ꯑꯗꯨꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯒ. ꯆꯨꯝꯃꯤ ꯏꯅꯥꯎ ꯀꯤꯔꯇꯟ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯕꯨ ꯅꯪꯅ ꯉꯁꯤ IAS ꯇꯤ ꯊꯥꯗ꯭ꯔꯤꯀꯣ. IAS ꯊꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯇꯝꯃꯤ. IAS ꯄꯥꯁ ꯇꯧꯅꯕꯒꯤ ꯇꯝꯕꯗ ꯂꯥꯏꯔꯤꯛ パꯕ ꯂꯣꯏꯕ ꯀꯧꯕ ꯅꯥꯏꯗꯦꯀꯣ. ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯕ ꯃꯇꯝ ꯂꯩꯇꯦ. ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯤ, ꯉꯥꯏꯍꯥꯛ ꯇꯧꯒꯅꯤ ꯀꯣ. ꯉꯥꯏꯍꯥꯛ ꯐꯝꯃꯗꯨꯒ ꯅꯪ ꯀꯩꯒꯨꯝꯕ ꯏꯁꯤꯡꯗ ꯊꯛꯑꯕꯁꯨ ꯃꯗꯨꯒ ꯅꯪꯅ ꯄꯥꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯕ ꯀꯣ. ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯀꯤꯔꯇꯟ, ꯃꯇꯝ ꯃꯥꯡꯍꯜꯂꯣꯏꯁꯤ. ꯅꯪꯒꯤ IAS ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯁꯤ. ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯃꯨ. ꯊꯕꯛ ꯁꯨꯔꯕꯁꯨ ꯋꯥꯈꯜꯅ ꯈꯜꯂꯨ. ꯑꯌꯥꯝꯕꯗꯤꯀꯣ ꯒꯥꯔꯤ ꯊꯧꯅꯅꯦ ꯁꯨꯝ ꯏꯁꯩꯁꯦ ꯊꯃꯣꯏꯗ ꯑꯗꯨꯝ ꯑꯣꯏꯔꯥꯏ. ꯍꯥꯏꯗꯤ ꯇꯣꯏꯂꯦꯠꯇ ꯈꯣꯡ ꯍꯥꯝ ꯆꯪꯉꯦꯗꯅ ꯁꯨꯝ ꯈꯣꯡ ꯍꯥꯝꯃ ꯇꯣꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯍꯥꯝꯃꯗꯤ ꯏꯁꯩ ꯁꯛ ꯍꯩꯇꯦ ꯈꯪꯕ꯭ꯔꯥ. ꯈꯣꯡ ꯍꯥꯝꯃꯒ ꯏꯁꯩ ꯁꯛꯄ ꯕꯨꯙꯤ ꯄꯨꯔꯥ ꯃꯥꯡꯉꯦ ꯑꯩꯀꯣ. ꯑꯗꯨꯒ ꯍꯦꯕꯤꯠ ꯑꯣꯏꯕ ꯍꯥꯏꯁꯦ ꯆꯥꯛ ꯆꯥꯔꯁꯨ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛꯇꯨ ꯑꯗꯨꯝ ꯄꯥꯕ. ꯅꯪꯅ ꯊꯕꯛ ꯆꯠꯂꯁꯨ ꯂꯥꯏꯔꯤꯛꯇꯨ ꯑꯗꯨꯝ ꯄꯥꯕ ꯈꯪꯕ꯭ꯔꯥ. ꯑꯗꯨꯒ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ. ꯑꯩꯒꯤ ꯀꯤꯔꯇꯟ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ. ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯦ. ꯃꯃꯥꯅ ꯊꯕꯛ ꯁꯨꯔꯒ ꯑꯦꯛꯖꯥꯝꯒꯤ ꯀꯟꯅ ꯍꯣꯠꯅꯔꯤ ꯀꯣ. ꯅꯪꯁꯨ ꯊꯕꯛ ꯁꯨꯔꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤ. ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯒꯨꯗ ꯂꯛ. ꯑꯗꯨꯅ ꯐꯖꯅ ꯄꯥꯎ. ꯍꯌꯦꯡꯗꯒꯤꯗꯤ ꯅꯌꯥꯝꯕ ꯃꯪꯒꯣꯜꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯍꯌꯦꯡꯗꯒꯤꯗꯤ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯅ ꯂꯥꯏꯐꯇ ꯂꯩꯕ ꯌꯥꯔꯔꯣꯏ ꯀꯣ. ꯅꯪ ꯂꯥꯏꯔꯤꯛ ꯇꯧꯕ ꯂꯣꯏꯔꯒ ꯆꯥꯛ ꯆꯥ ꯂꯣꯏꯔꯒ ꯌꯥꯝꯗꯕꯤꯗ ꯃꯤꯅꯤꯠ 5 ꯑꯁꯤꯁꯨ ꯌꯥꯝꯈ꯭ꯔꯦꯀꯣ. ꯃꯤꯅꯤꯠ 3 ꯌꯥꯔꯦꯀꯣ ꯀꯤꯔꯇꯟ. ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯀꯤꯔꯇꯟꯒꯤ? ꯅꯨꯄꯥ ꯀꯌꯥꯅꯣ, ꯅꯨꯄꯤ ꯀꯌꯥꯅꯣ? ꯃꯃꯥꯅ ꯍꯧꯖꯤꯛ ꯀꯔꯤ ꯁꯨꯔꯤ?
ꯑꯩ ꯀꯥꯎꯈ꯭ꯔꯦ ꯀꯤꯇꯟ ꯃꯅꯤꯄꯨꯔ ꯀꯗꯥꯏ ꯃꯐꯝꯒꯤꯅꯣ ꯑꯩ ꯀꯥꯎꯔꯦ ꯑꯝꯇꯪ ꯍꯥꯏꯔꯛꯎꯁꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝ ꯈꯛꯇꯅꯤ ꯏꯆꯦ ꯑꯃ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝ ꯈꯛꯇꯅꯤ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗꯤ ꯗꯗꯥꯒ ꯃꯥꯟꯅꯔꯦ ꯑꯩꯁꯨ ꯏꯇꯣꯝꯇ ꯅꯨꯄꯤ ꯑꯅꯤꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝ ꯈꯛꯇꯅꯤ ꯏꯆꯦ ꯑꯃ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯊꯧꯕꯥꯜꯗꯒꯤ ꯑꯩ ꯀꯥꯎꯈ꯭ꯔꯦꯀꯣ ꯏꯅꯥꯎꯅ ꯑꯥꯏ ꯑꯦꯁ ꯄꯥꯁ ꯇꯧꯊꯣꯛꯄꯗ ꯏꯌꯥꯝꯕ ꯂꯥꯛꯀꯗꯧꯃꯤ ꯃꯅꯤꯄꯨꯔꯗ ꯊꯧꯕꯥꯜꯗ ꯏꯅꯥꯎ ꯄꯣꯛꯄ ꯌꯥꯏꯀꯣ ꯆꯤꯆꯦ ꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯏꯅꯥꯎꯅꯨꯄꯤ ꯂꯩꯔꯤꯕ꯭ꯔꯥ ꯀꯤꯔꯇꯟ ꯆꯤꯆꯦ ꯌꯨꯝ ꯄꯥꯟꯈ꯭ꯔꯕ꯭ꯔꯥ ꯏꯅꯥꯎꯅꯨꯄꯤ ꯂꯩꯔꯤꯕ꯭ꯔꯥ ꯍꯌꯦꯡ ꯑꯩꯈꯣꯏ ꯀꯤꯔꯇꯟꯅ ꯑꯥꯏ ꯑꯦꯁ ꯄꯥꯁ ꯇꯧꯊꯣꯔꯛꯄꯗ ꯂꯥꯡꯒꯣꯜ ꯂꯥꯛꯀꯗꯧꯅꯤꯀꯣ ꯏꯆꯦ ꯑꯃ ꯏꯆꯟꯅꯨꯄꯤ ꯑꯃ ꯅꯪꯒ ꯃꯃꯥꯒ ꯃꯤ ꯃꯔꯤ ꯑꯩ ꯆꯥꯔꯤꯕꯀꯣ ꯌꯨꯝꯗ ꯆꯤꯆꯦ ꯌꯨꯝ ꯄꯥꯟꯈ꯭ꯔꯕ꯭ꯔꯥ ꯏꯅꯥꯎꯅꯨꯄꯤ ꯂꯥꯏꯔꯤꯛ ꯇꯧꯃꯤꯕ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯥ Kitan ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯍꯟꯗꯦ ꯑꯩꯅ ꯏꯃꯥꯅ ꯊꯕꯛ ꯁꯨꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯕ꯭ꯔꯗꯔ ꯏꯆꯦ ꯌꯨꯝ ꯄꯥꯜꯂꯦ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯏꯃꯥ ꯊꯕꯛ ꯁꯨꯕ ꯆꯠꯍꯟꯗꯦ ꯑꯩꯅ ꯏꯃꯥꯅ ꯊꯕꯛ ꯁꯨꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯕ꯭ꯔꯗꯔ ꯒꯨꯗ ꯏꯅꯥꯎ ꯀꯤꯔꯇꯟ ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯇꯧꯖꯒꯅꯤ ꯑꯣ ꯏꯅꯥꯎꯅꯨꯄꯤꯅ ꯀ꯭ꯂꯥꯁ 9 ꯀꯥꯔꯤ ꯑꯠꯆꯥ ꯐꯩ ꯆꯤꯆꯦ ꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯑꯉꯥꯡ ꯑꯃ ꯂꯩꯔꯦ ꯀꯤꯔꯇꯟꯅ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯥꯏꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯊꯧꯕꯥꯜꯒꯤ ꯏꯅꯥꯎ ꯀꯤꯔꯇꯟꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯦ ꯃꯌꯥꯝ ꯇꯥꯁꯟꯕꯤꯌꯨ ꯃꯌꯥꯝ ꯂꯧꯁꯤꯟꯕꯤꯌꯨ ꯑꯩꯒꯤ ꯀꯤꯔꯇꯟꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯃꯥꯅ ꯂꯦꯜꯂꯛꯏꯕ ꯄꯨꯟꯁꯤ ꯃꯥꯅ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛ ꯈꯨꯇꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯇꯥꯁꯟꯕꯤꯌꯨ ꯀꯣ ꯑꯗꯣ ꯃꯃꯥ ꯋꯥꯔꯅꯤ ꯍꯥꯏꯗꯅ ꯀꯤꯔꯇꯟꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯂꯥꯏꯔꯤꯛꯁꯨ ꯇꯝꯕ ꯑꯥꯏ ꯑꯦꯁ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤꯗꯃꯛꯇ ꯀꯣ ꯊꯥꯒꯠꯆꯔꯤ ꯀꯤꯔꯇꯟ ꯑꯣꯀꯦ ꯀꯤꯔꯇꯟ ꯄꯣꯊꯥꯔꯁꯤ ꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯄꯣꯊꯥꯔꯣ ꯑꯗꯨꯒ ꯉꯟꯅ ꯍꯧꯒꯠꯂꯣ ꯄꯨꯡ 3ꯗ ꯍꯧꯒꯠꯂꯣ ꯂꯥꯏꯔꯤꯛ ꯄꯥꯔꯣ ꯄꯨꯡ 1:30ꯗ ꯍꯧꯒꯠꯂ ꯂꯥꯏꯔꯤꯛ ꯄꯥꯔꯣ ꯀꯣ ꯍꯌꯦꯡ ꯊꯕꯛ ꯆꯠꯀꯗꯧꯕꯅꯤꯅ ꯑꯗꯨꯅ ꯑꯥꯏ ꯑꯦꯁ ꯑꯃ ꯑꯣꯏꯔꯛꯅꯕ ꯍꯥꯏꯕꯁꯤ ꯀꯤꯔꯇꯟ ꯌꯥꯝ ꯋꯥꯒꯅꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯄꯥꯔꯕꯅꯤꯅ ꯈꯪꯉꯝꯃꯅꯤ ꯀꯌꯥꯝ ꯌꯥꯝ ꯋꯥꯏ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯥꯏ ꯑꯦꯁ ꯄꯥꯁ ꯇꯧꯕ ꯄꯨꯝꯅꯃꯛ ꯍꯥꯟꯅꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯥꯏ ꯑꯦꯁ ꯄꯥꯁ ꯇꯧꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯅ꯭ꯌꯨꯁꯇ ꯆꯦꯅꯦꯜꯗ ꯂꯣꯏꯅ ꯍꯥꯏꯕꯅꯤꯅ ꯅꯪꯁꯨ ꯂꯣꯏ ꯇꯥꯔꯝꯃꯅꯤꯀꯣ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯦꯞꯀꯅꯨ ꯀꯟꯅ ꯍꯣꯠꯅꯧ ꯑꯗꯨꯅ ꯏꯅꯥꯎꯅꯨꯄꯤꯁꯨ ꯀ꯭ꯂꯥꯁ 9 ꯀꯥꯔꯤ ꯐꯖꯅ ꯇꯝꯍꯜꯂꯨ ꯃꯃꯥ ꯑꯃꯁꯨ ꯌꯦꯡꯉꯨ ꯆꯤꯆꯦ ꯑꯣꯏꯔꯒꯁꯨ ꯃꯔꯛ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯧ ꯀꯣ ꯑꯗꯨꯅ ꯀꯤꯔꯇꯟ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯄꯣꯊꯥꯔꯣ ꯅꯪꯁꯨ ꯍꯌꯦꯡ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯔꯤꯕꯅꯤꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯂꯥꯏꯔꯤꯛꯁꯨ ꯄꯥꯒꯗꯧꯕꯅꯤꯅ ꯀꯤꯔꯇꯟ ꯗꯥ ꯃꯪꯒꯣꯜꯒꯤ ꯇꯔꯞꯇꯒꯤ ꯀꯣ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯦ
ꯌꯥꯔꯦꯀꯣ? ꯈꯤꯇꯪ ꯇꯥꯕ꯭ꯔꯥ ꯗꯥꯅ ꯍꯥꯏꯁꯦ? ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯏꯇꯣꯝꯇꯅꯤ ꯀꯣ? ꯍꯣꯏ ꯍꯣꯏ ꯕ꯭ꯔꯗꯔ ꯒꯨꯗ ꯅꯥꯏꯠ, ꯊꯦꯡꯛ ꯌꯨ ꯀꯦꯞꯇꯦꯟ ꯒꯨꯗ ꯅꯥꯏꯠ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎꯅꯤ ꯀꯣ, ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤ, ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ, ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ, ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ, ꯍꯣꯏ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯁꯤ, ꯇꯥꯏ, ꯑꯗꯨꯅꯤ ꯇꯥꯒꯗꯕꯅꯤ, ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎꯀꯣ, ꯍꯌꯦꯡꯗꯒꯤꯗꯤ ꯑꯁꯨꯃꯥꯏꯅ ꯄꯨꯡ ꯑꯃ, ꯄꯨꯡ ꯑꯃ ꯃꯈꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏ ꯏꯌꯥꯝꯕꯒ ꯀꯣ, ꯏꯅꯥꯎ IAS ꯑꯣꯏꯗꯕ ꯌꯥꯗꯦ, ꯃꯅꯤꯄꯨꯔ ꯑꯣꯜ ꯃꯅꯤꯄꯨꯔꯗ ꯀꯣ, ꯊꯧꯕꯥꯜꯒꯤ ꯀꯦꯞꯇꯦꯟꯅ IAS ꯄꯥꯁ ꯇꯧꯅ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡ ꯑꯁꯦ ꯅꯌꯥꯝꯕꯅ ꯇꯥꯒꯗꯧꯕ ꯀꯣ, ꯑꯗꯨꯅ ꯏꯅꯥꯎꯅ ꯑꯦꯅꯤ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯀꯁꯥꯔꯗ ꯑꯣꯏꯔꯕꯁꯨ, ꯒꯨꯋꯥꯍꯥꯇꯤ ꯆꯠꯀꯗꯕ ꯑꯣꯏꯔꯕꯁꯨ, ꯀꯩꯒꯨꯝꯕ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕꯗꯤ ꯏꯅꯥꯎꯒꯤ ꯇꯨꯡꯒꯤꯗꯃꯛꯇ ꯅꯌꯥꯝꯕ ꯇꯥꯃꯣꯒꯣꯟ ꯂꯩꯀꯣ, ꯑꯩꯅ ꯏꯅꯥꯎꯕꯨ ꯋꯦꯜꯀꯝ ꯇꯧꯒꯅꯤ, ꯑꯗꯨꯅ ꯍꯌꯦꯡꯗꯒꯤꯗꯤ ꯀꯨꯏꯅ LB ꯌꯥꯎꯕ ꯌꯥꯔꯔꯣꯏ, ꯌꯥꯝꯗꯕꯤꯗ ꯂꯥꯏꯔꯤꯛ ꯇꯧ ꯂꯣꯏꯔꯒ ꯃꯤꯅꯤꯠ 5 ꯃꯤꯅꯤꯠ 10 ꯕꯁ ꯌꯥꯔꯦꯀꯣ, ꯍꯌꯦꯡꯗꯒꯤ ꯁꯤ ꯌꯥꯔꯦꯗꯅ ꯈꯤꯇꯪ ꯌꯥꯔꯕꯅꯤꯅ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ, ꯌꯥꯔꯦꯀꯣ? ꯕ꯭ꯔꯗꯔꯒꯤ ꯂꯥꯏꯐ ꯌꯦꯡꯅ ꯌꯦꯡꯅ ꯑꯩ ꯅꯣꯠ ꯁꯦꯜꯂꯤ, ꯌꯦ ꯕ꯭ꯔꯗꯔ, ꯋꯥꯎ ꯅꯣꯠ ꯁꯦꯜꯂꯤ, ꯑꯗꯨꯅꯤ ꯌꯥꯔꯦ, ꯂꯥꯏꯔꯤꯛ ꯄꯥꯅ ꯄꯥꯅ ꯂꯥꯏꯐ ꯌꯥꯎꯕꯁꯨ ꯌꯥꯝꯅ ꯌꯥꯗꯦ ꯀꯣ, ꯍꯌꯦꯡꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯍꯥꯏꯈ꯭ꯔꯣ ꯌꯥꯔꯦꯅꯀꯣ, ꯍꯌꯦꯡꯗꯒꯤꯗꯤ ꯌꯥꯝꯗꯕꯤꯗ ꯂꯥꯏꯔꯤꯛ ꯇꯧꯕ ꯂꯣꯏꯔꯒ ꯃꯤꯅꯤꯠ 5 ꯃꯤꯅꯤꯠ 10 ꯌꯥꯔꯕ ꯈꯤꯇꯪ, ꯌꯥꯔꯦꯀꯣ? ꯌꯥꯔꯗꯤ ꯒꯨꯗ ꯅꯥꯏꯠ, ꯅꯪꯗꯤ ꯍꯌꯦꯡ ꯊꯕꯛꯁꯨ ꯆꯠꯀꯅꯤ ꯀꯣ, ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯇꯥꯕꯗ ꯅꯨꯡꯁꯤꯕ, ꯊꯃꯣꯏ ꯊꯨꯛ ꯂꯥꯎꯕ ꯋꯥꯔꯤꯅꯤ ꯑꯩꯒꯤ ꯏꯅꯥꯎ ꯀꯦꯞꯇꯦꯟꯒꯤ ꯋꯥꯔꯤꯁꯦ, ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ, ꯑꯩꯗꯤ ꯊꯃꯣꯏꯒꯁꯦ ꯊꯨꯛ ꯂꯥꯎꯔꯨꯔꯦꯀꯣ ꯃꯌꯥꯝ, ꯌꯥꯔꯦ ꯌꯥꯔꯦ ꯕ꯭ꯔꯗꯔ, ꯊꯦꯡꯛ ꯌꯨ, ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯅꯥꯏꯠ, ꯅꯪꯅ ꯍꯌꯦꯡ IAS ꯄꯥꯁ ꯇꯧꯊꯣꯔꯛꯄꯗ ꯏꯌꯥꯝꯕꯅ ꯁꯨꯃꯥꯏꯅ ꯉꯥꯏ ꯂꯩꯗꯣꯏꯅꯤꯀꯣ, ꯏꯌꯥꯝꯕꯅ ꯁꯨꯃꯥꯏꯅ, ꯌꯥꯔꯦ ꯌꯥꯔꯦ ꯕ꯭ꯔꯗꯔ, ꯊꯦꯡꯛ ꯌꯨ, ꯒꯨꯗ ꯅꯥꯏꯠ, ꯀꯦꯞꯇꯦꯟ ꯒꯨꯗ ꯅꯥꯏꯠ, ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯤꯕ, ꯀꯣꯔꯧ ꯂꯩꯔꯤꯕ꯭ꯔꯥ, ꯇꯥꯕ꯭ꯔꯥ? ꯉꯁꯤ ꯂꯥꯏꯚ ꯑꯁꯤꯗ ꯀꯌꯥ ꯅꯨꯡꯁꯤꯔꯕ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝꯅꯣ, ꯃꯅꯤꯄꯨꯔꯒꯤ ꯊꯧꯕꯥꯜꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯔꯕ ꯀꯦꯞꯇꯦꯟꯒꯤ ꯋꯥꯔꯤ, ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯒ ꯍꯥꯏꯕꯗ ꯀꯔꯤꯝ ꯀꯥꯏꯗ꯭ꯔꯦ, ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯅꯤ, ꯑꯗꯨꯕꯨ ꯃꯥꯅ IAS ꯑꯃ ꯄꯥꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩ ꯊꯣꯛꯑꯦ ꯕ꯭ꯔꯗꯔ, ꯑꯣꯀꯦ ꯊꯣꯛꯑꯣ, ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯅꯥꯏꯠ, ꯒꯨꯗ ꯅꯥꯏꯠ, ꯄꯣꯊꯥꯔꯣ ꯈꯤꯇꯪ ꯄꯣꯊꯥꯔꯣ, ꯑꯗꯣ ꯃꯥꯅ IAS ꯑꯃ ꯄꯥꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯋꯥꯔꯤꯕ ꯄꯨꯟꯁꯤ, ꯀꯅꯥꯒꯨꯝꯕ ꯃꯩꯇꯩ ꯃꯆꯥ ꯁꯦꯟ ꯄꯥꯏꯕ ꯃꯆꯥ ꯃꯁꯨ ꯑꯣꯏꯇꯥꯔꯗꯤ ꯑꯁꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯥ, ꯁꯨꯃꯥꯏꯅ ꯁꯨꯒꯗ꯭ꯔꯥ, ꯑꯗꯣ ꯍꯧꯖꯤꯛꯇꯒꯤ ꯃꯥꯅ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯪꯅ ꯆꯠꯂꯕꯅꯤꯅ, ꯃꯥꯅ ꯍꯌꯦꯡ IAS ꯄꯥꯁ ꯇꯧꯔꯒ ꯗꯦꯁꯀꯤꯗꯃꯛꯇ, ꯃꯍꯥꯛꯀꯤ ꯏꯁꯇꯦꯠꯀꯤꯗꯃꯛꯇ ꯃꯇꯤꯛ ꯆꯥꯕ ꯃꯥ ꯁꯥꯁꯣꯟ ꯇꯧꯔꯛꯀꯅꯤ, ꯃꯉꯣꯟꯗ ꯍꯌꯦꯡ ꯁꯦꯟꯖꯥ ꯂꯨꯆꯥ ꯌꯥꯔꯛꯑꯣꯏ, ꯉꯁꯥꯏ ꯃꯥꯅ ꯀꯔꯝꯍꯥꯏꯅ ꯍꯧꯔꯤ ꯍꯥꯏꯕ ꯃꯥꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯗꯣ, ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯧꯖꯤꯛꯇꯩ ꯈꯪꯉꯒ ꯃꯥꯅ IASꯁꯦ ꯂꯥꯏꯔꯤꯛꯁꯦ ꯇꯝꯃꯕ ꯀꯧꯕꯅꯤꯅ, ꯍꯌꯦꯡ ꯃꯥꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ, ꯃꯅꯤꯄꯨꯔ ꯀꯣꯟꯕꯤꯔꯤꯕ ꯕꯤꯖꯨ ꯒꯣꯕꯤꯟꯗꯒꯤ ꯊꯧꯖꯥꯟꯗꯒꯤ ꯄꯥꯛꯀꯅꯤ, ꯁꯤꯗꯕꯤ ꯄꯥꯏꯕꯨꯡꯒꯤ ꯊꯧꯖꯥꯟꯗꯒꯤ ꯁꯣꯏꯗꯅ IAS ꯄꯥꯁ ꯇꯧꯒꯅꯤ, ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗꯁꯨ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯃꯥꯖꯀꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯁꯦꯕꯥ ꯃꯇꯤꯛ ꯆꯥꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯕ ꯊꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯊꯥꯖꯕ ꯊꯝꯃꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯍꯧꯖꯤꯛ IAS ꯂꯥꯏꯔꯤꯛ ꯇꯝꯅ ꯇꯝꯅ ꯃꯥꯅ ꯁꯨꯔꯤꯕ ꯊꯕꯛ, ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯨ ꯍꯣꯠꯅꯔꯤꯕ, ꯂꯥꯏꯔꯤꯛꯁꯨ ꯇꯝꯃꯤꯕ,
ꯑꯁꯤꯅꯗꯤ ꯃꯥꯛ ꯍꯌꯦꯡ ꯇꯨꯡꯗ IAS ꯄꯥꯁ ꯇꯧꯔꯒꯗꯤ ꯁꯣꯏꯗꯅ ꯃꯁꯛ ꯈꯪꯉꯛꯀꯅꯤ, ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯛꯀꯅꯤ, ꯃꯇꯝ ꯂꯩꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ꯫ ꯃꯅꯤꯄꯨꯔ ꯆꯥꯎꯔꯕ ꯃꯅꯤꯄꯨꯔ ꯂꯩꯄꯥꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯧꯕꯥꯜꯒꯤ ꯀꯦꯞꯇꯟ IAS ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯃꯤꯗꯤꯌꯥ ꯂꯥꯛꯀꯗꯧꯅꯤ꯫ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯉꯥꯏꯀꯣ ꯉꯁꯤ ꯋꯥꯔꯤꯁꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅꯤ, ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯊꯃꯣꯏꯅꯨꯡ ꯃꯤꯇꯤꯛ ꯄꯤꯔꯥꯡ ꯇꯥꯔꯛꯀꯗꯧꯕꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ꯫ ꯃꯁꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ, ꯃꯅꯥꯎꯅꯨꯄꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯍꯧꯔꯤ, ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯀ꯭ꯂꯥꯁ 9꯫ ꯑꯗꯨꯗꯤ ꯃꯥꯏ ꯕꯕꯥꯁꯦ ꯀꯌꯥꯝ ꯅꯧꯅ ꯍꯨꯟꯗꯣꯛꯑꯝꯃꯝꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ꯫ ꯑꯁꯤꯒꯨꯝꯕ ꯊꯋꯥꯏ ꯌꯥꯎꯕ, ꯂꯥꯏꯔꯤꯛꯇ ꯂꯨꯞꯄ ꯁꯤꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯤꯌꯨꯁꯦ ꯀꯌꯥꯅ ꯃꯇꯦꯡ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯁꯦ ꯑꯩ ꯈꯜꯂꯤ꯫ ꯇꯧꯐꯝ ꯊꯣꯛꯏ ꯁꯤꯒꯨꯝꯕꯁꯤꯗꯤ꯫ ꯃꯪꯒꯣꯜ ꯑꯣꯏꯁꯅꯨ, ꯃꯇꯝ ꯂꯩꯕꯗ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯅ ꯊꯧꯖꯥꯟꯕꯨ ꯑꯣꯏꯁꯅꯨ, ꯑꯩꯒꯤ ꯏꯅꯥꯎ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ LBꯗ ꯂꯩꯕꯤꯔꯤꯕ ꯉꯁꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ, ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ꯫ ꯑꯩ ꯂꯣꯏꯅ ꯅꯣꯠ ꯇꯧ ꯊꯝꯍꯧꯔꯦ꯫ ꯃꯥꯒꯤ ꯃꯃꯤꯡ, ꯃꯥꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯄꯤꯔꯝꯃꯤ, ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯝꯃꯤ꯫ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯏ ꯋꯥꯔꯤ ꯇꯥꯕꯗ꯫ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯋꯥꯔꯝꯃꯅꯤꯀꯣ꯫ ꯃꯇꯝ ꯑꯁꯤ ꯕꯥꯔꯣ ꯇꯥꯔꯦ꯫ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯔꯁꯤ꯫ ꯍꯌꯦꯡ ꯂꯥꯛꯀꯗꯧꯔꯤꯕ ꯗꯦꯠ 10 ꯅꯨꯃꯤꯗꯥꯡꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ 12:30ꯗ ꯑꯃꯨꯛ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯄꯤꯖꯔꯦ, ꯃꯪꯒꯣꯜ ꯅꯠꯇꯅ꯫ ꯑꯗꯨꯅ ꯆꯦꯅꯦꯜꯁꯦ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯑꯩꯅ ꯉꯁꯤ ꯃꯁꯤꯒꯤ ꯄꯥꯡꯒꯜ ꯊꯣꯛꯆꯕꯅꯤ꯫ ꯃꯌꯥꯝꯗ ꯃꯐꯝꯗ ꯚꯤꯗꯤꯑꯣ ꯊꯝꯖꯕ, ꯂꯥꯏꯚ ꯊꯥꯖꯕꯁꯤ꯫ ꯑꯗꯨꯅ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯆꯦꯅꯦꯜ ꯄꯥꯏꯔꯝꯗꯕ ꯑꯣꯏꯔꯒꯁꯨ, ꯄꯥꯏꯔꯝꯕ ꯑꯣꯏꯔꯒꯁꯨ ꯃꯪꯒꯣꯜ ꯅꯠꯇꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯐꯪꯅꯕꯤꯕꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯎ, ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ꯫ ꯑꯩꯁꯨ ꯃꯇꯦꯡ ꯇꯧꯖꯒꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ꯫ ꯒꯨꯗ ꯅꯥꯏꯠ, ꯕꯥꯏ, ꯒꯨꯗ ꯅꯥꯏꯠ꯫